ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯦꯔꯥ ꯊꯥꯅꯤ ꯉꯁꯤꯗꯤ ꯑꯌꯨꯛꯇꯒꯤ ꯍꯧꯅ ꯅꯣꯡ ꯃꯪꯏ ꯃꯪꯖꯕꯇꯅꯤ ꯇꯥꯕꯗꯤ ꯅꯠꯇꯦ ꯌꯨꯝ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯇ ꯂꯩꯖꯕꯅꯤ ꯊꯥꯁꯅ ꯃꯐꯝ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥꯒ ꯂꯩꯔꯛꯈꯤ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯥ ꯋꯥꯡꯉꯝꯕꯁꯨ ꯆꯥꯎꯔꯦ ꯄꯥꯈꯪ ꯐꯥꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯨꯃ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ ꯅꯣꯡꯁꯦ ꯁꯣꯏꯗꯅꯗꯤ ꯇꯥꯔꯛꯀꯅꯤꯁꯦ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯃꯪꯂꯛꯂꯤꯕ ꯆꯥꯔꯣ ꯉꯟꯅ ꯆꯥꯔꯒ ꯇꯨꯝꯅꯕ ꯇꯨꯃꯤꯟꯅ ꯆꯥꯅꯩ ꯊꯥꯁꯅ ꯅꯨꯃꯤꯗꯥꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯤ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯄꯥꯜꯗ ꯑꯃꯨꯛ ꯊꯣꯛꯇꯨꯅ ꯑꯇꯤꯌꯥꯒꯤ ꯐꯤꯕꯝꯗꯨ ꯃꯃꯥꯏ ꯅꯣꯟꯈꯠꯇꯨꯅ ꯌꯦꯡꯏ ꯃꯥꯏꯀꯩ ꯃꯔꯤꯗꯨ ꯄꯨꯝꯃꯝ ꯃꯝꯈ꯭ꯔꯦ ꯁꯣꯏꯗꯅ ꯅꯣꯡ ꯇꯥꯔꯛꯂꯅꯤ ꯄꯨꯡꯃꯝ ꯍꯦꯛ ꯃꯝꯃꯤ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤꯅꯤ ꯑꯁꯨꯝꯅ ꯃꯑꯣꯡ ꯃꯥꯜꯍꯜꯂꯤꯕ ꯅꯠꯇꯦ ꯑꯩꯕꯨ ꯂꯪꯆꯥꯛ ꯈꯔ ꯑꯣꯏꯅ ꯆꯥꯛꯄꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ ꯇꯨꯝꯅꯤꯡꯕꯁꯨ ꯀꯌꯥ ꯐꯥꯎꯗꯦꯅꯦ ꯍꯣꯏꯗ ꯉꯟꯁꯨ ꯉꯜꯂꯤ ꯈꯔ ꯆꯥꯛꯄ ꯍꯥꯏꯗꯨꯅꯤ ꯑꯁꯤ ꯈꯟꯗꯨꯅ ꯃꯪꯒꯣꯜ ꯃꯁꯤꯗꯨꯗ ꯂꯪꯆꯥꯛ ꯆꯥꯛꯅꯕ ꯊꯧꯔꯥꯡ ꯇꯧꯏ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯅꯨꯃꯤꯗꯥꯡꯗ ꯂꯪꯆꯥꯛ ꯆꯥꯛꯄꯁꯤ ꯏꯃꯨꯡꯗ ꯆꯥꯛꯄꯁꯨ ꯌꯥꯎꯏ ꯉꯁꯤꯗꯤ ꯃꯃꯥꯡ ꯑꯗꯨꯗ ꯈꯣꯏꯔꯨ ꯊꯥꯎꯃꯩ ꯑꯗꯨꯃ ꯊꯥꯟꯗꯨꯅ ꯊꯥꯁꯅ ꯂꯪꯆꯥꯛ ꯆꯥꯛꯏ ꯅꯤꯡꯈꯥꯏꯗꯧꯔꯕ ꯄꯨꯟꯁꯤ ꯍꯤꯔꯦꯟ ꯑꯃꯗ ꯑꯋꯥꯕ ꯀꯣꯡꯒꯥꯏ ꯈꯥꯡꯗꯨꯅ ꯂꯦꯞꯆꯔꯤꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅꯤ ꯃꯍꯥꯛ ꯊꯥꯁꯅ ꯃꯤꯅ ꯃꯥꯕꯨ ꯀꯔꯝꯅ ꯎꯕꯤꯕ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯀꯅꯥꯅ ꯃꯁꯛ ꯈꯪꯕꯤꯕ ꯉꯁꯤꯗꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯗꯨꯉꯩꯒꯤ ꯂꯩꯆꯤꯜ ꯃꯐꯣꯟ ꯄꯥꯏꯁꯤꯜꯂꯛꯏ ꯂꯁꯤꯡꯂ ꯇꯦꯔꯥ ꯄꯥꯏꯕꯤꯔ ꯉꯁꯤꯒꯤ ꯁꯨꯛꯅ ꯃꯝꯈ꯭ꯔꯕ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯃꯥꯒꯤ ꯋꯥꯈꯜꯗ ꯄꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯈꯨꯠꯇꯨꯅꯗꯤ ꯂꯦꯡꯂꯤ ꯃꯈꯨꯠ ꯑꯗꯨꯅ ꯂꯪꯂꯥ ꯑꯗꯨꯗ ꯄꯥꯏꯔꯤ ꯆꯥꯛꯂꯤ ꯂꯪꯆꯥꯛ ꯑꯗꯨꯃ ꯆꯥꯛꯂꯤ ꯍꯥꯏꯖꯕꯗꯅꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯑꯃꯗ ꯃꯥꯒꯤ ꯋꯥꯈꯜꯅ ꯃꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯕꯒꯨꯝꯅ ꯇꯧꯏ ꯈꯪꯍꯧꯗꯅ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯃꯃꯤꯠ ꯐꯥꯛꯇꯨꯅ ꯅꯣꯡ ꯈꯥꯛꯂꯛꯏ ꯊꯥꯁꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯃꯁꯥꯗꯨ ꯍꯥꯏꯐꯦꯠꯇꯤ ꯆꯣꯡꯈꯠꯂꯤ ꯈꯜꯂꯝꯕ ꯋꯥꯈꯜ ꯑꯗꯨꯒ ꯆꯣꯏꯊꯣꯛꯇꯨꯅ ꯃꯃꯥꯡꯂꯣꯝꯗ ꯁꯠ ꯌꯦꯡꯊꯣꯛꯏ ꯃꯪꯗꯨꯅ ꯂꯩꯔꯤꯕ ꯅꯣꯡꯗꯨ ꯇꯁꯦꯡꯅ ꯇꯥꯔꯛꯀꯗꯧꯔꯕ ꯃꯥꯜꯂꯤ ꯅꯨꯡꯁꯤꯠꯁꯨ ꯑꯃꯨꯛ ꯇꯣꯏꯕ ꯁꯤꯠꯀꯠꯂꯛꯏ ꯀꯟꯅ ꯊꯥꯁꯅ ꯂꯪꯆꯥꯛ ꯆꯥꯛꯄ ꯂꯦꯞꯂꯤ ꯊꯥꯜꯂꯤꯕ ꯈꯣꯏꯔꯨ ꯊꯥꯎꯃꯩ ꯑꯗꯨꯒꯤ ꯃꯩꯔꯤꯁꯨ ꯈꯣꯏꯔꯦꯡ ꯈꯣꯏꯔꯥꯡ ꯇꯧꯔꯛꯂꯤ ꯏꯪꯕꯁꯨ ꯍꯦꯟꯖꯤꯜꯂꯛꯏ ꯑꯃꯨꯛꯀꯁꯨ ꯃꯃꯤꯠ ꯐꯥꯛꯈ꯭ꯔꯤ ꯈꯪꯗꯦ ꯃꯥꯒꯤ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ ꯍꯥꯏꯅ ꯅꯣꯡ ꯃꯔꯤꯛ ꯇꯥꯔꯛꯈ꯭ꯔꯦ ꯇꯥꯔꯛꯂꯤ ꯖꯝ ꯑꯗꯨꯝ ꯍꯥꯏꯖꯩ ꯆꯨꯔꯅꯤ ꯈꯪꯂꯕ ꯉꯁꯤꯒꯤ ꯈꯨꯆꯨꯁꯤꯗꯤ ꯄꯥꯛꯅ ꯍꯥꯡꯒꯗꯧ ꯃꯥꯟꯗꯦ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯑꯣꯡꯈꯠꯂꯛꯄꯅꯤ ꯃꯅꯤꯡ ꯇꯝꯅ ꯆꯨꯒꯦ ꯍꯥꯏꯔꯤꯅꯤ ꯑꯗꯨꯕꯨꯗꯤ ꯊꯥꯏꯅ ꯏꯄꯥ ꯏꯄꯨꯅ ꯃꯦꯔꯥ ꯃꯩꯃꯨꯠꯄꯥꯏꯗꯣ ꯌꯧꯔꯛꯄꯅꯅꯤ ꯃꯀꯨꯝꯅꯅꯤ ꯆꯨꯖꯔꯁꯅꯨ ꯑꯩꯕꯨ ꯂꯪꯆꯥꯛꯁꯤ ꯆꯥꯈꯤꯗ꯭ꯔꯥ ꯅꯣꯡꯖꯨ ꯃꯇꯥꯁꯤꯗ ꯑꯩꯕꯨ ꯍꯥꯏꯅ ꯍꯦꯟꯅ ꯀꯟꯈꯠꯂꯛꯑꯦꯅ ꯇꯧꯔꯤꯁꯦ ꯆꯨꯔꯣ ꯅꯪꯁꯨ ꯅꯅꯤꯡ ꯇꯧꯅ ꯆꯨꯖꯔꯣ ꯅꯣꯡꯗꯣ ꯍꯦꯟꯅ ꯀꯟꯈꯠꯂꯛꯏ ꯊꯥꯁꯅ ꯑꯗꯨꯝꯅ ꯃꯄꯥꯜꯗ ꯂꯩꯕꯅ ꯀꯥꯟꯅꯔꯔꯣꯏ ꯈꯟ ꯂꯪꯆꯥꯛ ꯆꯥꯛꯄ ꯍꯧꯔꯝꯂꯕꯗꯨ ꯐꯠ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯤ ꯃꯐꯝ ꯆꯥꯅ ꯃꯄꯣꯠ ꯃꯆꯩ ꯊꯝꯈ꯭ꯔꯦ ꯈꯣꯏꯔꯨ ꯊꯥꯎꯃꯩ ꯑꯗꯨꯃꯗꯤ ꯃꯁꯤ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯥꯏꯐꯦꯠ ꯃꯈꯣꯡꯗꯨ ꯗꯥꯔꯤꯔꯣꯝꯗ ꯊꯥꯡꯖꯤꯜꯂꯤ ꯃꯦꯔꯥ ꯍꯥꯏꯕ ꯊꯥꯁꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯊꯥꯕꯨꯝ ꯑꯃ ꯑꯣꯏ ꯑꯗꯨꯉꯩ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯃꯦꯔꯥ ꯊꯥꯗ ꯃꯦꯔꯥ ꯋꯥꯌꯨꯡꯕ ꯑꯃꯗꯤ ꯃꯦꯔꯥ ꯋꯥꯐꯨꯛꯄꯗ ꯃꯁꯟꯇꯔꯥꯁ ꯀꯨꯟꯖꯔꯥꯁ ꯁꯥꯟꯅꯩ ꯍꯥꯏꯅ ꯃꯗꯧꯅ ꯋꯥꯔꯤ ꯂꯤꯔꯝꯈꯤ ꯎꯈꯤꯗ꯭ꯔꯤ ꯄꯨꯝꯅꯃꯛ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯥꯞꯅ ꯀꯅꯥꯒꯤ ꯏꯋꯥꯏ ꯏꯅꯤꯜ ꯐꯪꯗꯕ ꯃꯐꯝ ꯑꯃꯗ ꯃꯥꯒꯤ ꯄꯨꯟꯁꯤ ꯂꯦꯜꯂꯛꯈꯤꯕꯅꯤ ꯃꯤꯅ ꯍꯪꯅꯩ ꯅꯪꯕꯨ ꯀꯅꯥꯅꯣ ꯂꯨꯈ꯭ꯔꯥꯕꯤꯔ ꯅꯪꯕꯨ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯊꯥꯁꯅ ꯍꯦꯛꯇ ꯃꯈꯨꯝꯕ ꯉꯝꯗꯦ ꯈꯨꯝꯒꯦ ꯍꯥꯏꯅ ꯇꯧꯕꯒ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯆꯤꯟꯕꯥꯜ ꯊꯛꯈꯥ ꯑꯅꯤꯗꯨ ꯁꯨꯏꯅ ꯅꯞꯈꯤꯕꯒꯨꯝ ꯅꯞꯇꯨꯅ ꯍꯦꯛ ꯃꯔꯩꯈꯤ ꯋꯥꯍꯪ ꯑꯁꯤꯗ ꯅꯠꯇꯦ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯃꯤꯅ ꯍꯪꯂꯛꯈꯤꯕ ꯍꯪꯈꯤ ꯋꯥꯍꯪ ꯖꯥꯠ ꯃꯈꯜ ꯀꯌꯥꯒꯤ ꯋꯥꯍꯪꯅꯤ ꯃꯉꯣꯟꯗ ꯍꯪꯈꯤꯕ ꯄꯨꯝꯅꯃꯛ ꯍꯪꯂꯛꯂꯕꯁꯨ ꯄꯥꯎꯈꯨꯝ ꯈꯨꯝꯒꯗꯧ ꯃꯥꯇꯅ ꯈꯨꯝꯈꯤꯗꯕꯅꯤ ꯅꯣꯡꯃꯁꯨ ꯑꯁꯨꯝꯅ ꯍꯪꯈꯤ ꯕꯦꯝꯃ ꯊꯥꯁꯅ ꯍꯥꯏꯌꯨꯅꯦ ꯅꯪꯕꯨ ꯅꯇꯨ ꯅꯃꯥꯟ ꯏꯁꯣꯟ ꯁꯣꯟꯅ ꯂꯩꯕꯒꯤ ꯃꯑꯣꯡꯗꯃ ꯇꯧꯕ ꯑꯩꯈꯣꯏꯁꯨ ꯂꯩꯔꯤꯕꯁꯤꯗꯤ ꯅꯪꯒꯤ ꯅꯇꯧꯁꯦ ꯏꯅꯦꯈꯣꯏꯁꯨ ꯍꯥꯏꯐꯝ ꯈꯪꯗꯦ ꯁꯦꯡꯅ ꯍꯥꯏꯌꯨꯕꯁꯦ ꯂꯨꯈ꯭ꯔꯥꯕꯤꯔ ꯅꯪꯕꯨ ꯅꯄꯨꯔꯣꯏꯕ ꯍꯤꯡꯂꯤꯕ꯭ꯔꯥ ꯂꯩꯔꯤꯕ꯭ꯔꯥ ꯃꯥꯒꯤ ꯑꯣꯏꯅ ꯄꯥꯡꯒꯜ ꯁꯣꯟꯕ ꯃꯇꯥꯡ ꯍꯥꯏꯕꯗꯨ ꯃꯁꯤꯅ ꯍꯦꯛꯇ ꯑꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯈꯨꯝꯕ ꯉꯝꯗꯦ
ꯃꯆꯥꯅꯨꯄꯥ ꯋꯥꯉꯝꯕꯒꯤ ꯈꯜꯂꯒ ꯄꯥꯎꯈꯨꯝ ꯑꯁꯤ ꯄꯤꯊꯣꯛꯄ ꯉꯝꯗꯦ ꯑꯗꯨꯕꯨ ꯃꯥꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯐꯝꯗꯗꯤ ꯍꯥꯏ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯂꯩꯍꯣꯏꯈ꯭ꯔꯕꯁꯨ ꯏꯁꯥꯒꯤ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯏꯁꯥꯒꯤ ꯀꯔꯤ ꯋꯥꯠꯀꯅꯤ ꯏꯁꯥꯒꯤꯗꯃꯛ ꯏꯃꯥ ꯂꯩꯌꯦ ꯃꯁꯥꯗ ꯍꯥꯏꯖꯤꯜꯂꯛꯄ ꯅꯣꯡꯂꯤꯛꯅ ꯆꯣꯜꯂꯛꯄꯗ ꯊꯥꯁꯅ ꯃꯁꯥꯗꯨ ꯇꯨ ꯈ꯭ꯌꯥꯎ ꯆꯣꯡꯉꯤ ꯐꯅ ꯀꯟꯅ ꯆꯨꯔꯤ ꯅꯣꯡꯗꯨ ꯈꯥꯛꯄꯋꯣ ꯂꯥꯎꯕꯋꯣ ꯑꯃꯨꯛ ꯇꯣꯏꯕ ꯃꯃꯤꯠ ꯐꯥꯛꯄꯅ ꯃꯔꯣꯜ ꯑꯃ ꯅꯨꯄꯤꯒ ꯑꯣꯏꯔꯦ ꯀꯤꯔꯦ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯥꯒꯤ ꯈꯣꯡꯐꯝꯗꯨ ꯃꯁꯤꯃ ꯏꯔꯦꯡ ꯍꯦꯛ ꯂꯦꯡꯗꯦ ꯃꯅꯤꯡ ꯇꯝꯅ ꯅꯣꯡꯗꯨ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯍꯥꯏ ꯍꯥꯏꯗꯨꯅ ꯆꯨꯔꯤ ꯅꯣꯡꯒꯤ ꯃꯈꯣꯜꯅ ꯑꯃꯨꯛ ꯇꯣꯏꯕ ꯈꯣꯡꯂꯝ ꯇꯤꯜ ꯀꯥꯡ ꯍꯪꯉꯣꯏꯒꯤ ꯈꯣꯟꯖꯦꯜ ꯂꯣꯏꯅ ꯅꯝꯊꯈ꯭ꯔꯦ ꯅꯣꯡꯊꯥꯡ ꯀꯨꯞꯄ ꯍꯦꯟꯖꯤꯜꯂꯛꯏ ꯊꯃꯣꯏꯗꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯆꯩꯅꯥ ꯑꯃ ꯏꯐꯥꯎ ꯐꯥꯎꯕꯒꯨꯝꯅꯁꯨ ꯇꯧꯔꯛꯏ ꯊꯥꯁꯅ ꯄꯟꯊꯗ꯭ꯔꯦ ꯃꯄꯥꯜꯗꯨꯗ ꯀꯨꯏꯅ ꯂꯩꯔꯒ ꯀꯥꯟꯅꯔꯣꯏ ꯈꯟꯗꯨꯅ ꯃꯃꯥꯏ ꯇꯞꯅ ꯂꯩꯁꯤꯟ ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯈ꯭ꯔꯦ ꯊꯣꯡꯒꯤ ꯆꯔꯥ ꯊꯥꯈ꯭ꯔꯦ ꯃꯄꯥꯜꯗꯅ ꯃꯥꯅ ꯃꯨꯊꯠꯍꯧꯗꯕ ꯈꯣꯏꯔꯨ ꯊꯥꯎꯃꯩ ꯑꯗꯨꯅ ꯃꯝꯂꯕ ꯑꯍꯤꯡ ꯑꯗꯨꯕꯨ ꯇꯦꯝꯁꯤꯡꯅꯗꯨꯅ ꯆꯥꯛꯆꯔꯤ ꯉꯥꯟꯖꯔꯤ ꯑꯗꯨ ꯀꯜꯂꯕ ꯅꯣꯡꯆꯨ ꯃꯔꯛ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯗ꯭ꯔꯃꯛꯁꯨ ꯈꯔꯗꯤ ꯊꯦꯡꯂꯕꯅꯤ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯃꯁꯝ ꯃꯅꯥ ꯈꯔ ꯁꯥꯡꯇꯛ ꯇꯧꯕ ꯃꯒꯣꯏ ꯃꯔꯥꯡ ꯈꯔ ꯁꯣꯟꯕ ꯅꯨꯄꯥ ꯑꯃ ꯁꯦꯠꯂꯤꯕ ꯃꯐꯤ ꯃꯁꯥ ꯄꯨꯝꯕ ꯅꯣꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠ ꯂꯩꯔꯝꯕ ꯃꯥꯅ ꯊꯦꯡꯅꯕ ꯊꯣꯡꯒꯥꯜ ꯑꯃꯗ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯏ ꯂꯣꯟꯗꯨꯅ ꯊꯝꯂꯤꯕ ꯀꯣꯟꯊꯣꯡꯆꯩ ꯑꯍꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯃꯊꯛ ꯏꯊꯪ ꯊꯪꯕ ꯀꯣꯟꯊꯣꯡꯆꯩ ꯑꯗꯨꯃ ꯐꯠ ꯁꯠꯇꯣꯛꯂꯒ ꯃꯈꯣꯡꯗꯨ ꯐꯠ ꯀꯥꯟꯁꯤꯜꯂꯤ ꯑꯗꯨꯒ ꯍꯣꯕꯦ ꯍꯣꯕꯦ ꯂꯩꯔꯤꯕ ꯂꯩꯈꯟ ꯇꯥꯕ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ ꯑꯉꯥꯎꯕ ꯅꯠꯇꯦ ꯅꯨꯄꯥꯗꯨ ꯂꯝꯕꯤ ꯆꯠꯄ ꯃꯤꯔꯥ ꯖꯥꯇ꯭ꯔꯤꯛꯂ ꯍꯨꯔꯥꯟꯕꯔꯥ ꯀꯅꯥꯅꯣ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ ꯃꯟꯖꯨꯅꯕ ꯐꯨꯔꯤꯠ ꯃꯀꯛ ꯑꯗꯨꯃꯒ ꯈꯣꯡꯒ꯭ꯔꯥꯎ ꯑꯁꯥꯡꯕꯗꯨꯃꯇꯅꯤ ꯃꯦꯔꯥ ꯍꯥꯏꯕ ꯊꯥꯁꯤ ꯏꯪꯂꯕꯅꯤ ꯑꯌꯤꯡꯕꯗꯨꯗ ꯑꯗꯨꯃꯇ ꯁꯦꯠꯇꯨꯅ ꯆꯠꯂꯤꯕ ꯃꯍꯥꯛ ꯑꯗꯨꯕꯨ ꯉꯥꯎꯔꯤꯕ꯭ꯔꯥ ꯇꯁꯦꯡꯅ ꯌꯨꯝ ꯑꯁꯤ ꯃꯍꯥꯛꯅ ꯈꯪꯕ ꯅꯠꯇꯦ ꯅꯣꯡꯂꯛ ꯑꯗꯨꯗ ꯆꯠꯄ ꯅꯣꯡ ꯑꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯆꯣꯠꯄꯗꯨꯗ ꯑꯌꯤꯡꯕꯒꯤ ꯆꯩꯅꯥꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯉꯥꯏꯍꯥꯛꯇ ꯅꯣꯡ ꯊꯨꯞꯀꯦ ꯍꯥꯏꯗꯨꯅ ꯅꯣꯡ ꯊꯨꯞꯐꯝ ꯊꯤꯔꯛꯄꯗ ꯃꯐꯝ ꯑꯁꯤꯗ ꯇꯥꯗꯨꯅ ꯃꯍꯥꯛ ꯆꯪꯂꯛꯄꯅꯤ ꯆꯪꯁꯤꯜꯂꯨꯕꯗ ꯃꯪꯒꯣꯜ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯈꯣꯏꯔꯨ ꯊꯥꯡꯃꯩ ꯑꯃ ꯃꯊꯟꯇ ꯊꯥꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛ ꯎꯏ ꯅꯨꯄꯥꯗꯨ ꯄꯟꯊꯕ ꯇꯧꯗꯦ ꯑꯆꯣꯠꯄ ꯃꯈꯣꯡ ꯑꯗꯨꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯁꯠ ꯊꯥꯡꯒꯠꯂꯤ ꯑꯗꯨꯒ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ ꯆꯣꯠꯂꯕ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯑꯗꯨꯅ ꯃꯪꯒꯣꯜꯒꯤ ꯂꯩꯃꯥꯏ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯤ ꯁꯠꯐꯝ ꯊꯩ ꯑꯗꯨꯒ ꯃꯈꯨꯠ ꯑꯅꯤꯗꯨ ꯅꯤꯛꯂꯞ ꯇꯤꯡꯊꯣꯛ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯊꯥꯎꯃꯩꯒꯤ ꯃꯩꯔꯤ ꯑꯗꯨꯗ ꯃꯈꯨꯠ ꯈꯨꯕꯥꯝ ꯑꯅꯤꯗꯨꯅ ꯈꯟꯕꯣꯏ ꯂꯥꯛꯄꯣꯏ ꯃꯩ ꯇꯤꯛꯄꯒꯤ ꯃꯑꯣꯡ ꯑꯃꯒꯨꯝꯅ ꯇꯧꯔꯤ ꯃꯍꯥꯛ ꯑꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯤꯒꯕ ꯅꯣꯡꯒꯤ ꯐꯤꯕꯝ ꯍꯦꯟꯖꯤꯜꯂꯛꯏ ꯄꯥꯛꯅ ꯍꯥꯡꯒꯗꯧ ꯃꯥꯟꯗꯦ ꯃꯅꯤꯡ ꯇꯝꯅ ꯆꯨꯔꯤ ꯈꯥꯛꯄꯋꯣ ꯂꯥꯎꯕꯋꯣ ꯍꯩꯃꯥ ꯑꯩꯗꯤ ꯀꯥꯎꯔꯦꯗꯅ ꯊꯥꯎꯃꯩꯗꯨ ꯃꯨꯊꯠꯂꯝꯗ꯭ꯔꯦ ꯃꯄꯥꯜꯗꯨꯗ ꯊꯥꯟꯗꯨꯅ ꯊꯝꯂꯝꯂꯦꯗꯅ ꯐꯃꯨꯡꯗ ꯍꯤꯞꯊꯧꯔꯕ ꯊꯥꯁꯅ ꯃꯁꯤꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯑꯃꯨꯛ ꯃꯄꯥꯜꯗ ꯊꯣꯛꯏ ꯃꯃꯥꯡ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯈꯣꯡ ꯊꯥꯡꯗꯣꯛꯏ ꯆꯥꯛꯇꯨꯅ ꯂꯩꯔꯤꯕ ꯊꯥꯎꯃꯩꯗꯨ ꯎꯔꯤ ꯆꯪꯁꯤꯜꯂꯒ ꯃꯈꯨꯠꯇꯨꯅ ꯇꯥꯛ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯅꯣꯟꯈꯠꯇꯨꯅ ꯃꯃꯥꯡꯂꯣꯝꯗ ꯌꯦꯡꯏ ꯑꯃꯝꯕꯅ ꯀꯨꯞꯈꯤꯕꯅ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯎꯗꯦ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯃꯁꯥꯗꯨꯗ ꯐꯥꯎꯔꯤ ꯀꯔꯤꯕꯨ ꯑꯣꯏꯔꯤ ꯌꯦꯅꯈꯥ ꯃꯅꯤꯡ ꯐꯛꯂꯥꯡ ꯑꯗꯣꯝꯗ ꯉꯁꯥꯏ ꯆꯪꯂꯛꯈꯤꯕ ꯅꯨꯄꯥꯗꯨ ꯂꯩꯔꯤ ꯃꯁꯥ ꯇꯥꯁꯤꯟꯗꯨꯅ ꯂꯩ ꯃꯪꯒꯣꯜ ꯑꯗꯨꯗ ꯑꯗꯨꯝꯅ ꯂꯩꯔꯝꯕꯅꯤ ꯏꯃꯨꯡꯗꯒꯤ ꯃꯤꯒꯤ ꯁꯥꯃꯤꯟ ꯑꯃ ꯐꯪꯂꯛꯄꯗꯨꯗ ꯑꯃꯨꯛ ꯊꯣꯛꯂꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯌꯦꯅꯈꯥꯗꯣꯝꯗ ꯑꯣꯏꯅ ꯃꯍꯥꯛ ꯊꯣꯛꯄꯅꯤ ꯌꯦꯅꯈꯥꯒꯤ ꯙꯥꯔꯤ ꯃꯆꯥꯗꯨꯗ ꯃꯍꯥꯛ ꯐꯝꯗꯨꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩ ꯃꯇꯥꯡ ꯆꯥꯅ ꯅꯣꯡꯊꯥꯡ ꯀꯨꯞꯂꯤ ꯑꯃꯝꯕꯅ ꯀꯨꯞꯂꯨꯔꯕꯗꯨ ꯃꯤꯀꯨꯞ ꯑꯃꯒꯤ ꯇꯪꯈꯥꯏꯒꯤ ꯇꯪꯈꯥꯏ ꯑꯃꯒꯨꯝꯕꯗꯤ ꯈꯪꯉꯥꯟ ꯍꯦꯛ ꯉꯥꯜꯂꯛꯏ ꯃꯗꯨꯗ ꯎꯔꯨꯏ ꯊꯣꯡꯒꯥꯜ ꯀꯣꯟꯊꯣꯡꯆꯩ ꯑꯃꯅ ꯍꯥꯡꯗꯣꯛꯇꯨꯅ ꯇꯪꯈꯥꯏ ꯑꯃ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯏꯍꯦ ꯀꯣꯟꯊꯣꯡ ꯑꯁꯦ ꯃꯁꯩ ꯑꯃ ꯍꯥꯡꯂꯤꯅ ꯑꯩꯕꯨ ꯉꯁꯥꯏ ꯂꯣꯏꯅ ꯂꯣꯜꯂꯝꯕꯗꯥꯏꯅꯦ ꯀꯔꯝꯅꯅꯣ ꯑꯩꯕꯨ ꯅꯣꯡꯁꯤꯗ ꯑꯃꯨꯛ ꯊꯣꯛꯈꯤꯗ꯭ꯔꯅꯦ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯇ ꯂꯩꯖꯕꯅꯤ ꯑꯗꯨꯅ ꯆꯦꯛꯁꯤꯟꯅ ꯂꯩꯇꯕ ꯌꯥꯗꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯖꯕ ꯅꯨꯄꯤ ꯑꯃꯅꯤ ꯊꯥꯁꯅ ꯇꯨꯝꯂꯝꯗꯥꯏꯗ ꯊꯣꯡꯅꯥꯎ ꯂꯣꯜꯂꯕ꯭ꯔꯥ ꯈꯣꯠꯂꯕ꯭ꯔꯥ ꯍꯥꯏꯅ ꯃꯨꯟꯅ ꯍꯦꯛꯇ ꯌꯦꯡꯏ ꯉꯁꯤꯒꯤ ꯑꯁꯤꯃꯗꯤ ꯃꯍꯥꯛ ꯃꯀꯣꯛ ꯉꯥꯎꯏ ꯏꯃꯨꯡꯗ ꯆꯪꯒꯦ ꯍꯥꯏꯅ ꯇꯧꯏ ꯑꯗꯨꯕꯨ ꯉꯝꯗꯦ ꯀꯣꯟꯊꯣꯡ ꯑꯗꯨꯅ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯒ ꯀꯔꯝꯅ ꯃꯍꯥꯛꯅ ꯐꯃꯨꯡꯗ ꯇꯨꯝꯂꯨꯒꯅꯤ ꯃꯍꯥꯛ ꯇꯨꯝꯕ ꯉꯝꯂꯣꯏ ꯈꯜꯂꯤ ꯑꯗꯨꯅ ꯆꯣꯠꯂꯕꯁꯨ ꯆꯣꯠ ꯀꯨꯝꯗꯨꯅ ꯀꯣꯟꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯨꯔꯒꯦ ꯈꯜꯂꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯎꯃꯩ ꯑꯗꯨ ꯑꯃꯨꯛ ꯃꯈꯥꯗ ꯊꯝꯗꯨꯅ ꯊꯥꯁꯅ ꯃꯈꯣꯡꯗꯨ ꯁꯨꯃꯥꯡꯗ ꯊꯥꯡꯊꯈ꯭ꯔꯦ ꯅꯣꯡꯅ ꯐꯨꯗꯤꯠ ꯐꯨꯔꯤꯕꯅꯤ ꯃꯤꯀꯨꯞ ꯐꯥꯗꯦ ꯃꯁꯥ ꯄꯨꯝꯕ ꯆꯣꯠꯈꯤꯕ ꯄꯨꯝꯆꯣꯠ ꯍꯦꯛ ꯆꯣꯠꯂꯤ ꯆꯣꯠꯂꯕꯁꯨ ꯆꯣꯠꯅ ꯆꯠꯂꯤ ꯊꯣꯡꯒꯥꯜ ꯇꯝꯅ ꯆꯠꯂꯤ ꯈꯪꯍꯧꯗꯅ ꯑꯃꯨꯛꯀꯁꯨ ꯅꯣꯡꯊꯥꯡ ꯀꯨꯞꯂꯛꯏ ꯌꯦꯅꯈꯥ ꯃꯅꯤꯡꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯇꯨꯡꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨꯗꯤ ꯅꯣꯡꯊꯥꯡꯒꯤ ꯃꯉꯥꯜꯗ ꯍꯥꯏꯐꯦꯠ ꯎꯍꯧꯔꯤ ꯊꯥꯁꯅ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯀꯣꯟꯊꯣꯡꯆꯩ ꯑꯗꯨ ꯐꯖꯅ ꯂꯣꯟꯁꯤꯜꯂꯝꯂꯒ ꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯆꯪꯂꯛꯏ
ꯑꯀꯣꯏꯕꯗ ꯍꯟꯅ ꯌꯦꯡꯂꯨꯗꯦ, ꯌꯦꯡꯂꯨꯕꯒꯤ ꯃꯔꯝꯁꯨ ꯂꯩꯇꯦ꯫ ꯃꯁꯥꯗꯨꯃꯗꯤ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ, ꯆꯣꯠꯅ ꯆꯣꯠꯅ ꯃꯪꯒꯣꯜꯗ ꯀꯥꯈꯠꯂꯤ꯫ ꯃꯆꯥꯅꯨꯄꯥ ꯍꯧꯗꯣꯛꯀꯦ ꯍꯥꯏꯕꯁꯨ ꯅꯤꯡꯉꯥꯏꯗꯨꯅ ꯇꯨꯝꯈ꯭ꯔꯕꯅ ꯑꯃꯨꯛ ꯍꯧꯗꯣꯛꯅꯤꯡꯗ꯭ꯔꯤ꯫ ꯑꯗꯨꯅ ꯑꯗꯨꯝ ꯃꯍꯥꯛ ꯆꯣꯠꯅ ꯆꯣꯠꯅ ꯏꯃꯨꯡꯗ ꯈꯣꯏꯔꯨ ꯊꯥꯎꯃꯩ ꯑꯗꯨꯃ ꯄꯥꯏ ꯆꯪꯈ꯭ꯔꯤ꯫ ꯌꯥꯡꯗꯧꯕ ꯌꯥꯡꯗꯧꯕꯤ ꯑꯅꯤꯅ ꯇꯞꯅ ꯍꯩꯅ ꯈꯣꯡꯊꯥꯡ ꯊꯥꯡꯗꯨꯅ ꯆꯠꯂꯤ꯫ ꯑꯍꯤꯡꯒꯤ ꯑꯈꯥꯛ ꯑꯔꯥꯎ ꯃꯈꯣꯜ ꯃꯔꯛ ꯑꯗꯨꯗ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯊꯥꯁꯅꯥ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯍꯦꯟꯅ ꯅꯤꯡꯁꯤꯡꯕ ꯐꯥꯎꯔꯛꯏ ꯅꯨꯃꯤꯠꯇꯨ ꯍꯦꯟꯅ ꯑꯁꯤꯒꯨꯝꯂꯕ ꯃꯦꯔꯥ ꯊꯥꯒꯤ ꯅꯣꯡꯖꯨ ꯑꯍꯤꯡꯗꯨ꯫ ꯏꯄꯥꯝꯅ ꯆꯠꯂꯨꯕꯅꯤ꯫ ꯅꯣꯡꯗꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯉꯥꯏꯍꯥꯛꯇ ꯀꯩꯊꯦꯜꯁꯤꯗ ꯊꯣꯛꯀꯦꯅ ꯍꯥꯏꯖꯤꯜꯂꯛꯄꯅꯤ꯫ ꯇꯣꯝꯕꯤ ꯁꯅꯥꯅ ꯅꯨꯃꯤꯠꯄꯨ ꯇꯥꯗꯧꯔꯤꯅꯤ ꯅꯪꯕꯨ꯫ ꯇꯥꯕꯨ ꯇꯥꯈ꯭ꯔꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ꯫ ꯃꯤ ꯑꯌꯥꯝꯕꯁꯨ ꯃꯌꯨꯝꯗ ꯂꯣꯏꯅ ꯀꯨꯝꯅꯈ꯭ꯔꯦ꯫ ꯑꯩꯁꯨ ꯀꯨꯝꯂꯒꯦ ꯍꯥꯏꯗꯅ ꯄꯣꯠ ꯆꯩꯒ ꯂꯣꯏꯁꯤꯟꯕ ꯂꯣꯏꯅ ꯂꯣꯏꯔꯕꯅꯤ꯫ ꯄꯦ ꯑꯁꯤꯁꯨ ꯑꯃꯠꯇꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯀꯝꯗꯧꯕꯅꯣ? ꯏꯆꯦ ꯑꯗꯨꯝ ꯆꯠꯄꯤꯔꯣ, ꯑꯩ ꯉꯥꯏꯍꯥꯛ ꯃꯑꯣꯡ ꯌꯦꯡꯈꯤꯒꯦ꯫ ꯉꯁꯤꯒꯤ ꯅꯣꯡꯁꯤ ꯃꯑꯣꯡ ꯑꯃꯅꯤꯀꯣ, ꯐꯅ ꯀꯟꯅ ꯍꯦꯛꯇ ꯁꯨꯏ ꯍꯥꯏꯕ꯫ ꯉꯁꯥꯏ ꯅꯨꯡꯊꯤꯜꯗꯒꯤꯅꯤ ꯑꯁꯨꯝꯅ ꯆꯨꯈꯠꯂꯛꯂꯤꯕꯁꯤ, ꯁꯨꯛꯂꯦꯞ ꯍꯦꯛ ꯂꯦꯞꯇꯦ꯫ ꯑꯗꯨꯕꯨꯗꯤ ꯃꯀꯨꯝ ꯑꯣꯏ ꯇꯧꯔꯤꯅꯤ, ꯍꯧꯖꯤꯛ ꯃꯦꯔꯥ ꯊꯥꯅꯤꯗꯅ꯫ ꯑꯗꯨꯅꯤ ꯏꯆꯦ, ꯑꯩꯁꯨ ꯊꯦꯡꯂꯕ ꯑꯃꯨꯛ ꯏꯆꯥꯅꯨꯄꯤꯒꯤ ꯃꯌꯨꯝꯗꯅꯦ ꯍꯥꯏꯗꯣꯛꯇꯣꯏꯕ꯫ ꯅꯪ ꯁꯥꯎ ꯌꯥꯗꯦꯍꯦ, ꯏꯆꯦ ꯈꯔ ꯍꯥꯜꯂꯝꯃꯒꯦꯀꯣ꯫ ꯍꯣꯏ ꯏꯆꯦ꯫ ꯇꯣꯝꯕꯤꯁꯅꯥ ꯄꯦ ꯑꯗꯨꯃ ꯇꯨꯞꯇꯨꯅ ꯁꯦꯠꯂꯤꯕ ꯐꯅꯦꯛꯇꯨ ꯃꯃꯥꯡꯗ ꯈꯖꯤꯛ ꯇꯥꯈꯠꯂꯒ ꯅꯣꯡꯂꯛ ꯑꯗꯨꯗ ꯀꯟꯗꯨꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯤ꯫ ꯑꯃ ꯆꯠꯈꯤ, ꯑꯅꯤ ꯆꯠꯈꯤ, ꯃꯊꯪ ꯍꯦꯛ ꯆꯠꯅꯈꯤ꯫ ꯃꯝꯁꯨ ꯃꯝꯁꯤꯜꯂꯛꯂꯦ, ꯅꯣꯡꯁꯨ ꯍꯥꯡꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯟꯅ ꯆꯨꯁꯤꯜꯂꯛꯏ꯫ ꯊꯥꯁꯅꯥ ꯃꯊ꯭ꯋꯥꯏ ꯋꯥꯔꯛꯏ꯫ ꯀꯔꯝꯅ ꯇꯧꯗꯣꯏꯁꯤꯕꯨ ꯑꯩꯕꯨ? ꯌꯨꯝꯗꯁꯨ ꯏꯆꯥꯅꯤ ꯂꯩꯍꯧꯔꯤ, ꯃꯄꯥꯗꯨꯕꯨ ꯊꯕꯛ ꯍꯜꯂꯛꯂꯝꯂꯗ꯭ꯔꯥ? ꯏꯆꯥꯅꯤꯗꯣ ꯁꯣꯏꯗꯅ ꯀꯞꯂꯝꯂꯅꯤ꯫ ꯅꯣꯡ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ, ꯅꯣꯡ ꯑꯁꯤꯅ ꯍꯦꯛ ꯌꯦꯠꯇꯅ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯍꯜꯂꯤꯗ꯫ ꯑꯍꯥꯡꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯎꯗꯦ꯫ ꯅꯠꯇꯦ ꯑꯩꯕꯨ ꯍꯦꯛꯇ ꯆꯠꯈꯤꯕꯅ ꯐꯗꯣꯏꯔꯥ? ꯍꯥꯡꯒꯗ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯔꯒ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ꯫ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯀꯩꯊꯦꯜ ꯑꯗꯨꯗ ꯃꯤ ꯑꯃꯠꯇ ꯍꯦꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯤ꯫ ꯊꯥꯁꯅꯥ ꯀꯅꯥꯔꯣꯏꯗ, ꯆꯣꯠꯅꯤꯡꯕ ꯃꯈꯩ ꯆꯣꯠꯆꯔꯁꯅꯨ, ꯃꯤꯋꯥꯁꯨ ꯑꯃꯨꯛ ꯇꯥꯔꯅꯤ, ꯑꯩ ꯍꯜꯂꯧꯔꯒꯦ꯫ ꯆꯣꯠꯂꯁꯨ ꯍꯜꯂꯧꯔꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯈꯣꯡ ꯑꯃꯨꯛ ꯊꯥꯡꯗꯣꯛꯇꯨꯅ ꯃꯌꯨꯝ ꯇꯥꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯍꯥꯛ ꯆꯠꯂꯤ꯫ ꯀꯩꯊꯦꯜ ꯑꯁꯤꯒꯤ ꯃꯌꯨꯝꯒ ꯈꯔꯗꯤ ꯂꯥꯞꯅꯔꯤ, ꯆꯠꯄ ꯇꯥꯏ꯫ ꯃꯁꯥ ꯄꯨꯝꯕ ꯅꯣꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯤ꯫ ꯂꯝꯍꯥꯡ ꯑꯅꯤ ꯑꯍꯨꯝꯁꯨ ꯂꯥꯜꯂꯤ, ꯃꯝꯕꯗꯤ ꯃꯝꯈ꯭ꯔꯦ, ꯇꯁꯦꯡꯅ ꯃꯝꯈ꯭ꯔꯦ꯫ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯏ, ꯃꯃꯤꯠ ꯐꯥꯛꯄꯋꯣ ꯈꯥꯛꯄꯋꯣ ꯂꯥꯎꯋꯣ꯫ ꯇꯁꯦꯡꯅꯗꯤ ꯃꯁꯥꯗꯨ ꯀꯤꯔꯤ, ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯂꯩꯍꯧꯕ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯈꯜꯂꯒ ꯑꯀꯤꯕ ꯄꯨꯝꯕ ꯈꯥꯡꯗꯨꯅ ꯂꯝꯕꯤꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯆꯠꯂꯤ꯫ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯆꯨꯔꯛꯂꯤꯕ ꯅꯣꯡ ꯑꯁꯤꯅ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯥꯏꯕꯛꯇ ꯑꯃꯨꯕ ꯀꯥꯂꯤꯅ ꯇꯩꯕꯤꯗꯧꯔꯤ꯫ ꯊꯥꯁꯅꯥ ꯀꯅꯥꯅꯣ? ꯃꯁꯛ ꯃꯇꯧ ꯐꯖꯅ ꯍꯧꯔꯛꯄꯤ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯉꯥꯛꯇ ꯐꯥꯏꯕꯣꯛ ꯄꯣꯛꯏ, ꯃꯆꯥ ꯑꯅꯤꯁꯨ ꯍꯧꯖꯤꯛ ꯆꯍꯤ 6-7 ꯁꯨꯔꯤ꯫ ꯆꯠꯇꯕ ꯌꯥꯗꯕ ꯊꯕꯛ ꯑꯃꯗꯒꯤ ꯃꯆꯥ ꯑꯅꯤꯕꯨ ꯊꯝꯂꯝꯗꯨꯅ ꯀꯨꯏꯔꯣꯏ ꯍꯥꯏꯗꯨꯅ ꯃꯄꯥꯝꯂꯣꯝꯗ ꯐꯠ ꯆꯠꯄꯅꯤ꯫ ꯐꯠ ꯍꯜꯂꯛꯀꯦ ꯍꯥꯏꯅ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯄꯨꯡꯃꯝ ꯍꯦꯛꯇ ꯃꯝꯈ꯭ꯔꯤꯕꯁꯤꯅꯤ꯫ ꯊꯥꯁꯅꯥ ꯃꯈꯣꯡ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯆꯠꯂꯤ, ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅꯁꯨ ꯈꯜꯂꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯇꯪ ꯊꯦꯡꯅꯔꯕꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯅꯤ꯫ ꯑꯃꯝꯕ ꯊꯦꯡ ꯃꯔꯛꯁꯤꯗ ꯅꯨꯄꯤ ꯑꯩ ꯏꯊꯟꯇ ꯂꯝꯍꯥꯡ ꯑꯁꯤ ꯆꯠꯊꯣꯛꯄ, ꯂꯝꯕꯤ ꯆꯠꯄ ꯃꯤ ꯑꯃꯇꯪ ꯎꯔꯕꯗꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯈꯜꯂꯛꯄ ꯃꯤꯀꯨꯞ ꯑꯁꯤꯗ ꯈꯪꯍꯧꯗꯦ, ꯃꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃ ꯃꯥꯒꯤ ꯃꯃꯥꯡꯗ ꯐꯠ ꯍꯥꯏꯒꯠꯂꯛꯏ꯫ ꯊꯥꯁꯅꯥꯁꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯍꯦꯛ ꯌꯦꯡꯂꯨꯏ꯫ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕꯗꯨꯒ ꯃꯄꯥ ꯆꯥꯟꯅꯅ ꯅꯨꯄꯥꯗꯨꯅꯁꯨ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ꯫ ꯊꯥꯁꯅꯥ ꯅꯨꯄꯥꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯃꯁꯥꯗꯨ ꯈꯧꯇꯛ ꯆꯥꯔꯤ꯫ ꯅꯨꯄꯥꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯉꯪꯕꯣꯏ ꯂꯥꯛꯄꯣꯏ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯦ, ꯁꯩꯔꯦꯟ ꯈꯣꯝꯕꯅꯤ꯫ ꯃꯃꯤꯡ ꯑꯁꯤ ꯇꯥꯕꯗ ꯈꯪꯂꯛꯂꯤ꯫ ꯃꯃꯤꯡ ꯑꯁꯤ ꯇꯥꯔꯨꯕꯗꯒꯤ ꯃꯥꯕꯨ ꯍꯦꯟꯅ ꯀꯤꯔꯛꯏ꯫ ꯅꯨꯄꯥꯗꯨ ꯊꯤꯟꯊꯕ ꯇꯧꯗꯦ, ꯃꯈꯨꯠꯇꯨ ꯁꯠ ꯂꯥꯝꯊꯣꯔꯛꯏ, ꯑꯗꯨꯒ ꯊꯥꯁꯅꯥꯒꯤ ꯃꯈꯨꯗꯥꯡꯗꯨꯗ ꯇꯥꯞ ꯄꯥꯏꯈ꯭ꯔꯤ꯫ ꯃꯇꯧ ꯑꯗꯨꯗ ꯊꯥꯁꯅꯥꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤ? ꯊꯥꯗꯣꯛ, ꯌꯥꯝꯅ ꯊꯨꯅ ꯊꯥꯗꯣꯛ꯫ ꯎꯁꯤꯠꯇꯕ ꯃꯑꯣꯡ ꯑꯃꯗ ꯅꯣꯛꯇꯨꯅ ꯊꯥꯗꯣꯛꯂꯣꯏ, ꯅꯪꯕꯨ ꯑꯣꯏꯅ ꯑꯩꯒꯤ ꯌꯨꯝ ꯇꯝꯅ ꯄꯨꯒꯅꯤ꯫ ꯑꯩꯁꯤ ꯏꯆꯥꯅꯤ ꯂꯩꯔꯕꯅꯤ, ꯏꯄꯨꯔꯣꯏꯕ ꯂꯩꯔꯕꯅꯤ, ꯅꯪ ꯃꯁꯤ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯌꯥꯝꯅ ꯊꯨꯅ ꯊꯥꯗꯣꯛ, ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯅꯪꯕꯨ ꯊꯥꯗꯣꯛꯄꯅ ꯑꯩꯒꯤ ꯑꯐꯕ ꯑꯣꯏꯗꯧꯕ? ꯑꯩꯗꯤ ꯅꯪꯕꯨ ꯉꯁꯤ ꯆꯦꯜꯂꯅꯤ, ꯂꯥꯎ ꯍꯥꯏꯔꯒ ꯅꯣꯡꯂꯛ ꯑꯗꯨꯗ ꯃꯥꯕꯨ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯍꯦꯛꯇ ꯆꯤꯡꯗꯨꯅ ꯄꯨꯈꯤ꯫ ꯁꯣꯜꯂꯕꯤ ꯊꯥꯁꯅꯥ ꯎꯄꯥꯏ ꯂꯩꯇꯦ, ꯀꯣꯏꯔꯥꯎ ꯂꯥꯎꯖꯕꯅꯤ, ꯑꯗꯨꯕꯨ ꯂꯝꯍꯥꯡ ꯑꯣꯏꯈꯤꯕꯅ ꯃꯥꯒꯤ ꯈꯣꯜꯂꯥꯎꯗꯣ ꯀꯅꯥꯝꯇꯅ ꯇꯥꯕꯤꯈꯤꯗ꯭ꯔꯦ꯫ ꯉꯁꯤꯒꯤ ꯅꯣꯡꯖꯨ ꯑꯁꯤꯅ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯑꯁꯨꯝꯅ ꯃꯤꯡꯆꯠ ꯊꯤꯍꯟꯕꯤꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯟꯈ꯭ꯔꯦ, ꯅꯣꯡꯗꯤ ꯃꯪꯂꯤ, ꯇꯥꯕꯗꯤ ꯇꯥꯗ꯭ꯔꯦ꯫ ꯑꯊꯥꯕ ꯂꯩꯆꯤꯜ ꯃꯌꯥꯝ ꯑꯗꯨꯅ ꯈꯨꯝꯈꯤꯕꯅ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯐꯪꯗꯦ, ꯊꯣꯛꯄꯃꯛꯁꯨ ꯊꯣꯛꯇ꯭ꯔꯤ꯫ ꯊꯥꯁꯅꯥ ꯍꯧꯒꯠꯂꯛꯏ꯫
ꯇꯨꯡꯗ ꯇꯥꯔꯤꯕ ꯃꯁꯝꯗꯨ ꯃꯈꯨꯠꯇꯨꯅ ꯄꯨꯟꯗꯨꯅ ꯃꯍꯥꯛ ꯍꯧꯒꯠꯂꯛꯏ꯫ ꯃꯥꯡꯒꯣꯜꯗ ꯍꯦꯛ ꯌꯦꯡꯊꯣꯛꯂꯨꯔꯕꯗ ꯅꯥꯀꯜ ꯑꯗꯣꯝꯗ ꯂꯩꯕꯥꯛ ꯀꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯏ꯫ ꯃꯃꯤꯠ ꯑꯅꯤꯗꯨ ꯀꯨꯞꯇꯅ ꯃꯗꯨꯗ ꯌꯦꯡꯏ꯫ ꯈꯜꯂꯤ ꯈꯣꯡꯒꯨꯜꯒꯤꯅꯤ ꯁꯤꯗꯤ꯫ ꯉꯔꯥꯡ ꯑꯩꯅ ꯅꯨꯃꯤꯗꯥꯡ ꯁꯣꯠꯅ ꯀꯥꯔꯛꯄꯗꯨꯗ ꯇꯧꯔꯤꯕ ꯑꯣꯏꯔꯤꯅꯤꯗ꯫ ꯑꯁꯨꯝꯅ ꯑꯣꯏꯅ ꯈꯟꯗꯣꯛꯏ꯫ ꯈꯣꯡꯊꯥꯡ ꯑꯅꯤ ꯑꯍꯨꯝꯗꯤ ꯂꯩꯕꯥꯛ ꯀꯥꯏꯗꯨꯅ ꯂꯩ꯫ ꯊꯥꯁꯅ ꯃꯁꯝꯗꯨ ꯁꯤꯠꯅꯥꯟꯅ ꯍꯥꯠꯇꯣꯛꯂꯒ ꯑꯒꯦꯟꯕ ꯈꯔꯗꯨ ꯃꯈꯨꯠꯇꯨꯅ ꯇꯥꯁꯤꯟ ꯂꯪꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯌꯦꯅꯈꯥꯗꯨꯅ ꯊꯣꯛꯏ꯫ ꯁꯝꯕꯜ ꯃꯔꯛꯇ ꯂꯪꯁꯤꯜꯂꯒ ꯍꯦꯛ ꯌꯦꯡꯊꯔꯨꯕꯗ ꯃꯅꯤꯡꯒꯤ ꯗꯥꯔꯤꯗꯨꯗꯁꯨ ꯂꯩꯕꯥꯛ ꯑꯃꯨꯛ ꯀꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯦ꯫ ꯃꯐꯝꯗꯨ ꯏꯁꯣꯠ ꯁꯣꯠꯅ ꯂꯩꯕꯒꯨꯝ ꯇꯧꯏ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯆꯣꯠꯄ ꯐꯤ ꯑꯃꯅ ꯄꯨꯡꯖꯥ ꯈꯔ ꯊꯝꯂꯝꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯅꯍꯥꯟꯈꯩ ꯇꯧꯔꯝꯗꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯊꯥꯁꯅ ꯃꯊꯃꯣꯏꯗ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯏ꯫ ꯀꯩꯅꯣꯗ ꯁꯤꯕꯣ? ꯀꯅꯥꯒ ꯆꯪꯂꯝꯕꯖꯥꯠꯅꯣ? ꯅꯠꯇꯦ ꯁꯤꯕꯨ ꯍꯨꯏꯒ ꯆꯪꯂꯝꯂꯒ ꯀꯨꯜꯂꯝꯂꯤꯔꯥ? ꯑꯁꯨꯝꯅ ꯑꯣꯏꯅ ꯈꯟꯗꯣꯛꯇꯨꯅ ꯃꯍꯥꯛ ꯃꯃꯥꯏ ꯂꯩꯗꯨꯅ ꯑꯌꯨꯛꯀꯤ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯃꯊꯪ ꯃꯊꯪ ꯇꯧꯈ꯭ꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒꯅꯤ ꯋꯥ ꯉꯝꯕꯅ "ꯃꯥ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ? ꯑꯩ ꯊꯦꯡꯂꯦ." "ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯆꯥꯔꯔꯣ ꯂꯥꯛꯑꯣ." ꯆꯥꯛꯈꯨꯝꯗ ꯆꯪꯁꯤꯟꯗꯨꯅ "ꯑꯩ ꯊꯕꯛ ꯆꯠꯄ ꯊꯦꯡꯂꯦ." ꯂꯣꯏꯔꯦ ꯐꯝꯊꯔꯣ ꯂꯣꯏꯔꯕꯅꯤ." ꯐꯝꯊꯩ꯫ ꯊꯥꯁꯅꯥꯅ ꯃꯁꯥꯅ ꯆꯥꯈꯤꯅꯕ ꯍꯥꯏꯗꯨꯅ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯡꯏ꯫ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯁꯦꯜ ꯆꯪꯏ꯫ ꯁꯦꯜ ꯐꯪꯒꯦ ꯍꯥꯏꯔꯕꯗꯤ ꯊꯕꯛ ꯁꯨꯕ ꯇꯥꯏ꯫ ꯍꯥꯟꯅꯗꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯑꯣꯏꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯆꯥꯎꯔꯛꯂ ꯃꯇꯝꯗꯗꯤ ꯃꯥꯅ ꯑꯣꯏꯅ ꯊꯕꯛ ꯁꯨꯕ ꯆꯠꯀꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥꯅ ꯊꯤꯡꯂꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯊꯤꯡꯕꯗꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯗꯨꯅ ꯐꯅꯦꯛ ꯇꯦꯛ ꯇꯦꯛ ꯁꯥꯕꯅꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯤ꯫ "ꯌꯥꯔꯕ꯭ꯔꯥ ꯅꯪꯕꯣ? ꯆꯥꯛ ꯈꯔꯒ ꯍꯥꯞꯂꯛꯎꯔꯣ?" "ꯌꯥꯅꯤꯃ ꯑꯣꯅꯤ." "ꯍꯣꯔꯦꯟ ꯐꯥꯎꯅꯤ ꯅꯪꯅ ꯑꯥꯗ ꯂꯩꯗꯧꯗꯣ꯫ ꯈꯔꯒ ꯆꯥꯁꯤꯟꯈꯣ ꯍꯥꯄꯛꯈꯤꯁꯤ ꯏꯃꯥ." "ꯑꯣꯛꯂꯅꯤ ꯏꯃꯥ ꯌꯥꯔꯦ ꯑꯩ ꯊꯦꯡꯁꯨ ꯊꯦꯡꯂꯦ꯫ ꯏꯇꯥꯎ ꯍꯦꯟꯕ ꯂꯥꯛꯑꯅꯤ ꯑꯩꯕꯨ ꯍꯧꯕ." "ꯐꯔꯦ ꯏꯕꯨꯡꯉꯣ ꯍꯩꯅ ꯁꯤꯡꯅ ꯆꯠꯂꯨꯀꯣ꯫ ꯃꯤꯉꯣꯟꯗ ꯈꯛ ꯂꯥꯟꯒꯅꯨ꯫ ꯃꯤꯅ ꯋꯥ ꯍꯥꯏꯔꯛꯂꯕꯁꯨ ꯇꯨꯃꯤꯟꯅ ꯇꯥꯎ꯫ ꯈꯠꯅꯕ ꯍꯧꯔꯛꯂꯁꯨ ꯃꯥꯏ ꯂꯩꯌꯨꯀꯣ." "ꯍꯣꯏ ꯏꯃꯥ." ꯆꯥꯕ ꯂꯣꯏꯗꯨꯅ ꯄꯨꯈꯝꯗꯨꯗ ꯃꯈꯨꯠ ꯍꯥꯝꯖꯤꯜꯂꯤ ꯊꯥꯁꯅꯥꯅ꯫ "ꯁꯦ ꯐꯗꯤꯁꯤ ꯂꯩꯔꯦ ꯁꯤꯗ ꯇꯩꯊꯣꯛꯂꯣ꯫ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ." "ꯍꯣꯏ." ꯋꯥ ꯉꯝꯕ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯊꯥꯁꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯥꯏꯀꯩ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯖꯍꯧꯏ꯫ "ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯏꯆꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯗꯀꯣ꯫ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗꯨꯅ ꯂꯦꯜꯂꯦꯀꯣ ꯑꯩꯒꯤ ꯏꯆꯥꯁꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯩꯅꯅꯤ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯆꯥꯒꯤ ꯃꯔꯥꯏꯕꯛꯄꯨ ꯊꯤꯍꯜꯂꯤꯕꯅꯤ꯫ ꯍꯦ ꯅꯣꯡꯗꯝꯕ, ꯅꯪꯅ ꯏꯐꯝꯗ ꯇꯝꯕꯤꯔꯤꯕ ꯅꯣꯡꯗꯝ ꯈꯣꯜ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯋꯥꯕ ꯀꯌꯥꯁꯤ ꯈꯥꯡꯂꯒ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯈꯣ ꯍꯥꯏꯕꯅꯣ?" ꯄꯦꯟꯗ꯭ꯔꯕ ꯃꯥꯒꯤ ꯋꯥꯔꯤꯗꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯄꯨꯊꯣꯔꯛꯇꯨꯅ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯅꯨꯡꯁꯤꯖꯩ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯅꯤꯡꯅ "ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯩꯁꯦ ꯏꯆꯥ ꯏꯋꯥ ꯂꯩꯔꯕ ꯅꯨꯄꯤꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯝꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ? ꯈꯣꯡꯐꯝ ꯑꯗꯨ ꯍꯟꯗꯣꯛ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯦꯛ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯗꯨꯗꯒꯤ ꯍꯦꯟꯖꯤꯜꯂꯛꯂꯕ ꯅꯪꯕꯨ ꯑꯣꯏꯅ ꯍꯥꯠꯀꯅꯤ꯫ ꯑꯩ ꯅꯪꯕꯨ ꯍꯥꯠꯀꯅꯤ." ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯑꯔꯩꯕ ꯃꯄꯥꯡꯒꯜ ꯃꯈꯩ ꯐꯨꯗꯣꯛꯇꯨꯅ ꯍꯥꯏꯔꯤ, ꯂꯥꯎꯔꯤ, ꯈꯣꯡꯂꯤ꯫ ꯃꯍꯥꯛꯀꯤ ꯇꯦꯡꯊꯥꯗꯨ ꯆꯌꯦꯟ ꯈꯣꯕꯅ ꯅꯥꯆꯨꯡꯗꯤ ꯍꯤꯛ ꯅꯣꯛꯇꯨꯅ "ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯇꯣꯏꯕ? ꯉꯝꯒꯗ꯭ꯔꯅꯦ ꯄꯦꯝꯃ? ꯍꯥꯏꯅꯩꯗꯅ ꯅꯥꯟꯊꯣꯛꯈꯤꯕ ꯉꯥꯟꯕ ꯆꯥꯎꯏ꯫ ꯅꯪꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯇꯨꯡꯗ ꯇꯠꯇꯅ ꯏꯟꯅꯖꯈꯤꯕ? ꯅꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈꯤꯕ? ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠ ꯑꯩꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤꯗ ꯑꯣꯟꯗꯨꯅ ꯈꯨꯄꯥꯛꯅ ꯀꯌꯥꯔꯛ ꯍꯟꯅ ꯊꯥꯈꯤ꯫ ꯑꯩ ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤ꯫ ꯅꯪꯅ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕꯒꯤ ꯆꯩꯅꯥꯁꯤꯡꯗꯣ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯥꯎꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯂꯃꯟ, ꯅꯨꯡꯁꯤ ꯂꯃꯟ, ꯀꯨꯏꯔꯦꯅ ꯇꯥꯟꯖꯥꯕ ꯉꯥꯏꯔꯛꯄꯁꯨ ꯉꯁꯤꯗꯤ ꯐꯪꯂꯦ꯫ ꯑꯩꯅ ꯉꯥꯏꯖꯔꯛꯄ, ꯑꯩꯅ ꯄꯥꯝꯖꯕꯗꯨ ꯐꯪꯂꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯡ ꯊꯣꯡꯗꯣ ꯆꯦꯠꯅ ꯂꯣꯟꯁꯤꯟꯈꯤ ꯊꯥꯁꯅꯥꯅ꯫ "ꯃꯗꯨ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯕ ꯋꯥꯅꯤ꯫ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯑꯩ ꯏꯆꯥꯅꯤꯒꯤ ꯃꯃꯥꯅꯤ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯜꯂꯤꯕ ꯋꯥꯈꯜ, ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗꯤ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯇꯣꯜꯂꯕ ꯖꯤꯕ ꯑꯃꯅ ꯇꯧꯒꯗꯕ ꯃꯑꯣꯡꯅꯤ꯫ ꯑꯩꯕꯨ ꯊꯥꯗꯣꯛ, ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛ." ꯃꯈꯨꯠ ꯑꯗꯨꯅ ꯃꯈꯥꯗꯥꯡꯗ ꯍꯧꯔꯤꯕ ꯀꯣꯏꯂꯥꯡ ꯈꯔꯗꯨꯗ ꯁꯠ ꯅꯥꯟꯗꯨꯅ ꯃꯈꯣꯡ ꯈꯣꯡꯀꯥꯞꯇꯨ ꯇꯞꯅ ꯊꯥꯡꯖꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯊꯥꯁꯅ ꯃꯁꯥꯗꯨ ꯍꯦꯟꯅ ꯄꯥꯈꯠꯂꯛꯏ꯫ "ꯃꯤꯐꯠꯇ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯔꯛꯂꯤꯕ? ꯑꯩꯒꯤ ꯏꯁꯥꯗ ꯅꯪꯅ ꯍꯦꯛ ꯊꯦꯡꯂꯛꯂꯕ
ꯃꯤꯀꯨꯞꯇꯨꯗ ꯅꯪꯒꯤ ꯑꯔꯣꯏꯕꯅꯤ ꯍꯥꯏꯕꯗꯣ ꯅꯪ ꯅꯁꯥꯅ ꯈꯪꯖꯧ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯖꯥꯠ ꯅꯠꯇꯦ ꯃꯃꯤꯠ ꯑꯅꯤꯗꯨ ꯁꯨꯡꯀꯨꯞ ꯀꯨꯞꯇꯅ ꯊꯥꯁꯅꯥꯗ ꯌꯦꯡꯂꯒ ꯍꯦꯟꯅ ꯃꯈꯣꯡ ꯊꯥꯡꯖꯤꯜꯂꯤ ꯊꯥꯁꯅꯥ ꯐꯝꯂꯤꯕꯗꯨ ꯆꯨꯝꯅ ꯐꯝꯗꯨ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯤ ꯁꯤꯠ ꯁꯤꯠꯇꯨꯅ ꯃꯅꯤꯡ ꯍꯜꯂꯤ ꯅꯪ ꯆꯪꯁꯤꯜꯂꯛꯀꯅꯨ ꯈꯣꯡꯐꯝꯗꯨ ꯂꯦꯞꯄꯣ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯏꯖꯠ ꯃꯥꯡꯅꯕ ꯊꯕꯛ ꯍꯦꯛ ꯇꯧꯔꯕ ꯅꯪꯕꯨꯁꯨ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯅꯨꯄꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯅꯪꯅ ꯈꯟꯕꯒꯦ ꯑꯩꯁꯤ ꯃꯧꯒꯤꯁꯤꯡꯗ ꯆꯠꯂꯕꯤꯅꯤ ꯍꯦꯟꯅ ꯆꯪꯁꯤꯜꯂꯛꯏ ꯃꯇꯧ ꯑꯗꯨꯗ ꯊꯥꯁꯅꯥ ꯎꯄꯥꯏ ꯑꯃ ꯊꯤꯔꯛꯄꯗ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯊꯥꯎꯃꯩ ꯑꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝ ꯃꯈꯨꯠ ꯑꯗꯨꯅ ꯇꯥꯞ ꯄꯥꯏ ꯌꯨꯝꯊꯛꯇ ꯍꯦꯛꯇ ꯂꯪꯈꯠꯂꯤ ꯈꯪꯍꯧꯗꯦ ꯃꯩꯔꯤꯗꯨꯅ ꯇꯨꯝꯅꯧ ꯏꯗꯨꯗ ꯋꯥꯏꯗꯨꯅ ꯆꯥꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯊꯧꯗꯣꯛꯁꯤ ꯊꯥꯁꯅꯥꯒꯤ ꯃꯐꯝꯗ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯆꯨꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯍꯦꯛꯇ ꯅꯤꯡꯁꯤꯡꯂꯛꯏ ꯊꯑꯣꯏꯅ ꯅꯤꯡꯁꯤꯡꯂꯨꯕ ꯅꯠꯇꯦ ꯃꯁꯥ ꯃꯊꯟꯇ ꯅꯤꯡꯁꯤꯡꯖꯔꯛꯄꯅꯤ ꯃꯥꯁꯨ ꯑꯌꯨꯛꯀꯤ ꯆꯥꯛꯇꯨ ꯈꯔ ꯆꯥꯔꯦ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯂꯣꯏꯁꯤꯜꯂꯒ ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ ꯉꯔꯥꯡ ꯆꯥꯛꯄ ꯂꯣꯏꯁꯤꯜꯍꯧꯗꯕ ꯂꯪꯆꯥꯛꯇꯨ ꯑꯃꯨꯛ ꯃꯈꯥ ꯆꯥꯛꯊꯩ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯊꯣꯡꯒꯥꯜꯗ ꯃꯤꯑꯣꯏ ꯑꯅꯤ ꯆꯪꯂꯛꯄ ꯍꯦꯛ ꯎꯏ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯅꯤ ꯃꯆꯥꯅꯨꯄꯥꯅ ꯀꯅꯥꯅꯣꯃꯕꯨ ꯀꯣꯟꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯅ ꯄꯨꯁꯤꯜꯂꯛꯏ ꯃꯗꯨ ꯎꯕꯗ ꯊꯥꯁꯅꯥ ꯏꯪꯉꯪꯉꯛꯏ ꯃꯃꯤꯠ ꯑꯅꯤꯗꯨ ꯀꯨꯞꯇꯅ ꯌꯦꯡꯏ ꯋꯥꯉꯝꯕꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯌꯨꯝꯅꯤ ꯄꯥꯕꯨꯡ ꯍꯪꯒꯣꯏꯒꯅꯨ ꯐꯤꯕꯝꯁꯨ ꯌꯥꯝ ꯁꯣꯛꯄꯅꯤꯅ ꯁꯤꯗ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯂꯩꯈꯤꯁꯤ ꯇꯞꯅ ꯌꯧꯔꯦ ꯅꯨꯄꯥꯗꯣ ꯃꯈꯣꯡ ꯈꯨꯕꯝ ꯑꯗꯨꯋꯥꯏꯗ ꯀꯔꯤꯒꯨꯝꯕ ꯑꯊꯧꯕ ꯄꯣꯠꯁꯛ ꯑꯃꯅ ꯈꯦꯠꯈꯤꯕꯒꯤꯔ ꯌꯥꯟꯈꯤꯕꯒꯤꯔ ꯁꯥꯡꯅ ꯃꯍꯤ ꯇꯥꯔꯒ ꯂꯩ ꯏ ꯊꯣꯛꯂꯒ ꯈꯛꯈꯤꯕꯒꯤ ꯃꯃꯤꯁꯨ ꯂꯩ ꯃꯁꯥꯗꯣ ꯌꯥꯝꯅ ꯁꯣꯟꯅ ꯎꯏ ꯃꯈꯣꯏ ꯃꯔꯥꯡ ꯑꯗꯨꯅ ꯃꯥꯒꯤ ꯁꯛꯐꯝ ꯑꯗꯨꯕꯨꯗꯤ ꯐꯖꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ ꯍꯦꯛ ꯌꯦꯡꯕꯗ ꯃꯥꯕꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯂꯥꯛꯁꯤꯟꯕꯁꯨ ꯉꯝꯂꯣꯏ ꯊꯥꯁꯅꯥ ꯑꯗꯨꯝꯅ ꯐꯝꯂꯒ ꯌꯦꯡꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯈꯣꯡ ꯈꯔ ꯊꯥꯡꯂꯒ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯗ ꯍꯪꯏ ꯏꯕꯨꯡꯉꯣ ꯀꯅꯥꯅꯣ ꯃꯥꯕꯨ ꯏꯃꯥ ꯃꯥꯁꯤꯃꯨꯛꯇ ꯃꯪꯒꯣꯜꯗ ꯄꯣꯊꯥꯍꯟꯒꯦ ꯐꯛ ꯑꯃ ꯑꯃꯨꯛꯇ ꯊꯧꯔꯥꯡ ꯇꯧꯕꯤꯌꯨ ꯊꯥꯁꯅꯥ ꯃꯈꯥ ꯇꯥꯅ ꯍꯪꯂꯨꯗ꯭ꯔꯤ ꯏꯃꯨꯡꯗ ꯆꯪꯂꯒ ꯐꯛ ꯑꯃ ꯁꯠ ꯂꯧꯊꯣꯛꯂꯨꯏ ꯑꯗꯨꯒ ꯃꯪꯒꯣꯜꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯐꯛꯇꯨ ꯁꯥꯡꯅ ꯊꯥꯏ ꯄꯥꯕꯨꯡ ꯀꯥꯈꯠꯁꯤꯀꯣ ꯌꯥꯅꯤ ꯑꯩ ꯆꯤꯡꯈꯠꯀꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯪꯒꯣꯜꯗ ꯄꯨꯈꯠꯂꯤ ꯑꯗꯨꯒ ꯃꯥꯕꯨ ꯐꯛ ꯑꯗꯨꯗ ꯇꯞꯅ ꯍꯤꯞꯊꯍꯜꯂꯤ ꯏꯃꯥ ꯐꯤ ꯑꯃꯣꯟꯕ ꯑꯃꯇ ꯄꯨꯔꯛꯎ ꯃꯣꯟ ꯈꯥꯡꯍꯟꯒꯦ ꯐꯤ ꯑꯃꯃꯨꯛ ꯂꯧꯊꯣꯛꯂꯨꯏ ꯋꯥꯉꯝꯕꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯣꯟ ꯈꯥꯡꯍꯜꯂꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯁꯛ ꯃꯁꯥ ꯈꯪꯕ ꯃꯤ ꯅꯠꯇꯦ ꯂꯝꯕꯤꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯃꯤꯅꯨꯡꯁꯤ ꯄꯣꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ ꯊꯥꯁꯅꯥ ꯍꯤꯞꯂꯤꯕ ꯅꯨꯄꯥꯗꯨꯗ ꯍꯥꯏꯐꯦꯠꯇꯤ ꯌꯦꯡꯏ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯌꯦꯡꯂꯨꯕ ꯇꯧꯗꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ ꯃꯈꯣꯏ ꯃꯔꯛ ꯁꯣꯝꯂꯤꯕꯗꯨꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯑꯉꯥꯎꯕ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯊꯥꯡꯉꯩ ꯁꯦꯡꯅ ꯃꯍꯥꯛ ꯑꯉꯥꯎꯕ ꯅꯠꯇꯦ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯇꯥꯔꯤ ꯅꯨꯄꯥꯗꯨ ꯍꯦꯛ ꯍꯤꯞꯊꯕꯒ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯛꯏ ꯏꯪꯕꯅꯁꯨ ꯑꯃꯨꯛ ꯇꯣꯏꯕ ꯃꯥꯒꯤ ꯃꯁꯥꯗꯨ ꯎꯟꯗꯒꯤ ꯍꯦꯟꯈ꯭ꯔꯦ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯋꯥꯉꯝꯕꯅ ꯈꯪꯂꯗꯨꯅ ꯏꯃꯥ ꯃꯥꯁꯤ ꯏꯪꯂ ꯃꯥꯜꯂꯤ ꯃꯁꯥꯁꯤ ꯅꯤꯛꯂꯤ ꯐꯤ ꯑꯊꯥꯕ ꯑꯃꯅꯤꯗ ꯄꯨꯊꯣꯛꯄꯤꯔꯧꯕ ꯊꯥꯁꯅꯥ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯤ ꯏꯃꯨꯡꯗ ꯁꯠ ꯆꯪꯗꯨꯅ ꯂꯧꯊꯣꯛꯂꯨꯏ ꯃꯆꯥꯅꯨꯄꯥꯅ ꯍꯦꯛ ꯍꯥꯏꯕ ꯃꯈꯩ ꯃꯍꯥꯛ ꯇꯧꯏ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯕꯒꯤ ꯃꯇꯥꯡ ꯇꯥꯟꯖꯥ ꯑꯃꯁꯨ ꯏꯐꯪ ꯐꯪꯗꯦ ꯑꯗꯨꯝꯅ ꯐꯤ ꯑꯊꯥꯕꯗꯨꯅꯁꯨ ꯄꯤꯕꯗꯨꯗꯒꯤ ꯅꯤꯛꯂꯝꯕ ꯅꯨꯄꯥꯗꯨꯒꯤ ꯃꯁꯥꯗꯨ ꯅꯤꯛꯈꯤꯗ꯭ꯔꯦ ꯐꯈ꯭ꯔꯦ ꯃꯃꯤꯠ ꯑꯗꯨꯗ ꯁꯦꯖꯤꯠ ꯎꯏꯁꯤꯟ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯇꯨꯝꯕꯨ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯊꯥꯁꯅꯥꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯁꯠ ꯆꯤꯡꯁꯤꯜꯂꯤ ꯑꯗꯨꯒ ꯍꯪꯏ ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯥꯁꯦ ꯏꯃꯥ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯂꯝꯕꯤꯗ ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯗꯅ ꯂꯩꯔꯝꯕꯅꯤ ꯅꯁꯥꯅ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ ꯑꯗꯨꯗ ꯃꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯄꯨꯔꯛꯄꯅꯤ ꯏꯃꯥꯅ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯒꯦ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯕ ꯃꯤ ꯑꯃꯠꯇ ꯅꯪ ꯊꯥꯖꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯨ ꯀꯌꯥ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯑꯣꯏꯅꯣ ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤ ꯋꯥꯗꯨꯕꯣ ꯅꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯇꯥꯗꯦ ꯂꯧꯗꯦ ꯅꯠꯇ꯭ꯔ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯥꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯁꯤꯖꯤꯜꯂꯛꯂꯦ ꯍꯥꯏꯗꯅ ꯈꯜꯂꯣ ꯑꯋꯥꯐꯝ ꯀꯅꯥꯗ ꯇꯥꯒꯅꯤ ꯅꯪ ꯀꯔꯤꯒꯤ ꯃꯗꯨ ꯈꯟꯗꯦ ꯏꯃꯥ ꯅꯨꯄꯥꯁꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯕꯒꯦ ꯀꯥꯏ ꯌꯥꯝꯅ ꯀꯥꯏ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯀꯥꯏꯕ ꯑꯅꯤꯁꯨꯅ ꯂꯩꯇꯦ ꯏꯃꯥ ꯅꯪꯅ ꯏꯃꯥꯅ ꯍꯥꯏꯕ ꯋꯥ ꯏꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯋꯥꯉꯝꯕ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯊꯥꯁꯅꯥꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯁꯨꯝꯅ ꯃꯊꯃꯣꯏ ꯆꯥꯛꯅ ꯃꯆꯥꯗ ꯍꯥꯏꯕꯅꯤ ꯃꯦꯔꯥꯒꯤ ꯅꯣꯡꯖꯨ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯂꯝꯕꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯗꯨꯅ ꯑꯣꯏꯈꯤꯕ ꯃꯇꯧ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯑꯁꯨꯝꯅ ꯅꯥꯏꯇꯣꯝ ꯂꯦꯜꯍꯟꯈꯤꯕ ꯃꯊꯪ ꯃꯊꯪ ꯅꯤꯡꯁꯤꯡꯏ ꯏꯃꯥ ꯑꯍꯜ ꯑꯁꯤꯅ ꯎꯈꯥꯗ ꯃꯈꯣꯡ ꯑꯁꯤꯅ ꯏ ꯄꯨꯡꯊꯣꯛ ꯊꯣꯛꯄ ꯃꯈꯩ ꯃꯁꯥꯁꯤ ꯏꯪꯕꯅ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯑꯩꯕꯨ ꯎꯕꯗ ꯏꯕꯨꯡꯉꯣ
ꯏꯄꯥꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯅꯁꯥꯒꯤ ꯈꯣꯡ ꯊꯥꯡꯕ ꯉꯝꯈꯤꯗꯦ꯫ ꯑꯍꯜ ꯑꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯐꯥꯈꯤ ꯄꯨꯟꯈꯤ꯫ ꯑꯍꯜ ꯑꯁꯤꯒꯤ ꯑꯣꯏꯔꯝꯂꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯅꯆꯥꯒꯤ ꯊꯃꯣꯏꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗ ꯌꯥꯝꯅ ꯋꯥꯈꯤ꯫ ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯈꯪꯗ ꯅꯆꯥ ꯑꯍꯜ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯈꯤꯅꯤ ꯏꯃꯥ꯫ ꯐꯔꯦ, ꯃꯈꯥ ꯇꯥꯔꯒꯨꯝꯁꯤ, ꯃꯥꯕꯨꯅꯦ ꯊꯨꯅ ꯆꯠꯍꯟꯈꯤꯅꯕ ꯇꯧꯁꯤꯀꯣ꯫ ꯏꯃꯥ, ꯃꯥꯕꯨ ꯊꯨꯅ ꯆꯠꯈꯤꯅꯕ ꯅꯪꯅ ꯍꯥꯏꯌꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯥꯁꯤꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯡ ꯊꯥꯡꯈꯤ ꯋꯥꯉꯝꯕꯅ꯫ ꯏꯃꯥ, ꯏꯃꯥ, ꯏꯃꯥ! ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯛꯏ, ꯑꯣ, ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥꯁꯦ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯝꯗ꯭ꯔꯕ꯫ ꯑꯩꯅ ꯈꯜꯂꯨꯕ ꯋꯥꯈꯜ ꯑꯁꯤ ꯂꯥꯜꯂꯝꯂꯕ꯫ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯆꯤꯟꯃꯛꯇꯒꯤ ꯑꯁꯤꯒꯨꯝꯕ ꯄꯨꯛꯆꯦꯜ ꯄꯤꯛꯄꯒꯤ ꯋꯥꯉꯥꯡ ꯑꯁꯤ ꯇꯥꯕ ꯐꯪꯂꯕ꯫ ꯏꯃꯥ! ꯋꯥꯉꯝꯕ ꯇꯞꯅ ꯃꯄꯥꯜꯗ ꯑꯃꯨꯛ ꯊꯣꯛꯏ꯫ ꯐꯛꯁꯥꯡ ꯑꯗꯨꯗ ꯅꯨꯄꯥꯗꯨꯅ ꯉꯥꯏꯗꯅ ꯇꯨꯝꯂꯤ꯫ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯂꯛꯇ꯭ꯔꯕ, ꯅꯨꯃꯤꯠ ꯀꯌꯥ ꯆꯥꯗ ꯊꯛꯇꯅ ꯂꯦꯜꯂꯛꯂꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛ꯫ ꯑꯗꯨꯒ ꯑꯃꯅ ꯃꯤꯁꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯦꯡꯖꯤꯜꯂꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯁꯤꯗ ꯏꯁꯣꯟ ꯁꯣꯟꯅ ꯆꯪꯂꯛꯂꯕ ꯅꯨꯄꯥꯗꯨꯅꯤ꯫ ꯇꯨꯝꯂꯤ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ꯫ ꯇꯨꯝꯖꯁꯅꯨ, ꯄꯦꯟꯅ ꯇꯨꯝꯖꯁꯅꯨ ꯍꯥꯏꯅ ꯈꯜꯂꯤ꯫ ꯆꯣꯠꯂꯕ ꯃꯥꯒꯤ ꯃꯁꯝ ꯃꯈꯣꯏ, ꯍꯛꯆꯥꯡ, ꯃꯈꯣꯡ ꯃꯈꯨꯠ ꯌꯦꯡꯕꯗ ꯃꯣꯠꯂꯤ ꯍꯥꯏꯕ ꯈꯪꯏ꯫ ꯍꯪꯒꯣꯏꯔꯨꯗꯦ, ꯇꯨꯀꯠꯆꯔꯨꯗꯦ, ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯅꯨꯄꯥꯁꯤꯗ ꯍꯦꯟꯅ ꯃꯤꯅꯨꯡꯁꯤ ꯐꯥꯎꯔꯨꯔꯤꯕ꯫ ꯆꯥꯛꯈꯨꯝꯗ ꯆꯪꯁꯤꯜꯂꯒ ꯆꯐꯨ ꯐꯥꯛꯇꯨꯅ ꯌꯦꯡꯏ꯫ ꯆꯥꯛ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯕꯅꯤ, ꯌꯥꯎꯔꯝꯗꯦ꯫ ꯈꯨꯗꯛꯇ ꯃꯩ ꯍꯧꯒꯠꯇꯨꯅ ꯆꯐꯨ ꯃꯍꯤ ꯊꯥꯡꯒꯠꯂꯤ꯫ ꯊꯥꯁꯅꯥ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯥꯏ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯣ? ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯆꯥꯛ ꯈꯔ ꯊꯣꯡꯒꯦ ꯇꯧꯕꯅꯤ ꯏꯃꯥ꯫ ꯀꯔꯤꯒꯤ ꯆꯥꯛ? ꯑꯍꯜꯁꯦ ꯃꯁꯥ ꯌꯥꯝꯅ ꯁꯣꯛꯊꯅ ꯎꯏ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯇꯨꯝꯂꯤ, ꯍꯧꯒꯠꯂꯛꯂꯒ ꯃꯥꯅ ꯆꯥꯅꯅꯕ꯫ ꯃꯈꯣꯡꯗꯨ ꯈꯔꯒ ꯊꯥꯡꯁꯤꯟꯗꯨꯅ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯏꯕꯨꯡꯉꯣ? ꯃꯍꯥꯛ ꯑꯁꯤꯕꯨ ꯀꯅꯥꯅꯣ? ꯏꯃꯥꯅ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ? ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕ ꯃꯤ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕꯕꯨ ꯀꯔꯤ ꯀꯥꯏꯕꯒꯦ? ꯀꯅꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ? ꯅꯃꯥ ꯑꯩꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥꯝꯇ ꯂꯩꯈꯤꯗꯦ꯫ ꯑꯩꯒꯤ ꯋꯥꯕꯁꯨ ꯇꯥꯕꯤꯗ ꯄꯨꯟꯁꯤ ꯑꯁꯦ ꯑꯁꯨꯝꯅ ꯃꯩꯁꯥꯛ ꯐꯪꯂꯩ ꯂꯦꯟꯈꯤꯕꯅꯤ꯫ ꯋꯥꯉꯝꯕ ꯍꯟꯗꯛꯃꯨꯛꯀꯤ ꯃꯃꯥꯒꯤ ꯋꯥꯉꯥꯡ ꯑꯁꯤꯗ ꯉꯛꯄ ꯑꯃ ꯐꯥꯎꯔꯦ꯫ ꯐꯝꯂꯝꯕꯗꯨ ꯍꯧꯒꯠꯇꯨꯅ, ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯨ ꯀꯔꯤꯅꯣ? ꯏꯃꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯃꯇꯦꯡ ꯄꯥꯡꯒꯅꯨ, ꯀꯅꯥꯝꯇꯒꯤ ꯃꯇꯦꯡ ꯅꯪ ꯄꯥꯡꯒꯅꯨ꯫ ꯅꯪ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨ꯫ ꯏꯃꯥ, ꯊꯣꯛꯑꯣ, ꯃꯩ ꯑꯁꯦ ꯏꯃꯥ ꯃꯨꯊꯠꯀꯦ꯫ ꯏꯃꯥ, ꯃꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ꯫ ꯏꯃꯥꯅ ꯉꯁꯤ ꯅꯁꯥ ꯑꯩꯉꯣꯟꯗ ꯎꯠꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯋꯥ ꯃꯈꯥ ꯇꯥꯒꯅꯨ ꯏꯕꯨꯡꯉꯣ, ꯅꯪ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨ꯫ ꯏꯃꯥ! ꯊꯥꯁꯤꯅ ꯃꯥꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗꯨ ꯄꯤꯔꯥꯡꯅ ꯄꯨꯝꯊꯨꯝ ꯃꯁꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯃꯥ ꯑꯩꯁꯦ ꯆꯦꯜꯂꯨꯔꯕꯤꯅꯦ꯫ ꯏꯃꯥ! ꯁ꯭ꯋꯥꯏ ꯂꯥꯎꯏ ꯋꯥꯉꯝꯕ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯨꯗꯤ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯕꯅ ꯀꯥꯎꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯆꯍꯤ 6, 7, 9 ꯑꯗꯨꯋꯥꯏꯒꯤ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯤꯡꯁꯤꯡꯕ ꯍꯥꯏꯕꯕꯨ ꯅꯨꯃꯤꯠꯇꯨ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤ ꯀꯞꯈꯤ, ꯀꯞꯃꯤꯟꯅꯩ, ꯃꯃꯥ ꯍꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯀꯞꯃꯤꯟꯅꯩ꯫ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯕ ꯁꯅꯧꯇꯣꯟꯅ ꯍꯥꯏꯔꯤ, ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯨꯄꯤꯅꯤ ꯃꯍꯥꯛ, ꯍꯜꯂꯛꯇꯁꯅꯨ, ꯌꯦꯡꯒꯦꯕ꯫ ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯃꯍꯥꯛꯄꯨ ꯀꯗꯥꯏꯗ ꯂꯩꯔꯤ ꯍꯥꯏꯕꯒꯦ? ꯃꯆꯥ ꯑꯅꯤ ꯑꯃꯁꯨ ꯌꯨꯝꯁꯤ ꯂꯩꯍꯧꯔꯤ ꯍꯥꯏꯕ ꯈꯪꯂꯤꯕꯅꯤ, ꯇꯧꯒꯦꯅ ꯇꯧꯔꯤꯕꯅꯤ꯫ ꯅꯨꯄꯤꯅꯕꯨ ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕ ꯑꯣꯛꯇꯕꯤꯅꯤ ꯃꯍꯥꯛꯇꯤ꯫ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯕ ꯑꯩꯈꯛ ꯉꯝꯂꯣꯏ꯫ ꯂꯥꯛꯈꯤꯁꯅꯨ, ꯃꯉꯛ ꯁꯝꯗꯨ ꯄꯥꯏꯗꯨꯅ ꯂꯥꯛꯇꯨꯅ ꯏꯟꯈꯤꯒꯦ꯫ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ? ꯏꯖꯠ ꯑꯃꯗ ꯍꯤꯡꯂꯤꯕꯅꯤ ꯑꯩ꯫ ꯃꯁꯥ ꯃꯋꯥ ꯂꯩꯔꯝ ꯃꯥꯅ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯇꯧꯕ? ꯂꯝꯀꯦꯠꯄꯤ! ꯁꯥꯎꯕꯗ ꯃꯩ ꯍꯧꯏ꯫ ꯃꯇꯝꯗꯣ ꯑꯍꯤꯡ ꯅꯣꯡꯌꯥꯏꯅꯤ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯇꯨꯝꯗꯦ꯫ ꯃꯄꯥꯒꯤ ꯌꯥꯝꯅ ꯐꯤꯡꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯤꯗꯨꯅ ꯀꯞꯄꯤ꯫ ꯁꯅꯧꯇꯣꯟ ꯃꯥꯒꯤ ꯃꯅꯥꯀꯣꯡ ꯑꯅꯤꯗ ꯀꯅꯥꯝꯇꯒꯤ ꯈꯣꯟꯖꯦꯜ ꯇꯥꯅꯤꯡꯗꯦ꯫ ꯅꯣꯡꯅꯒ ꯅꯣꯡ ꯀꯟꯕꯅꯦ, ꯈꯣꯏꯗꯧꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅꯦ꯫ ꯑꯗꯨꯝꯅꯒ ꯃꯆꯥ ꯑꯅꯤꯅ ꯀꯟꯅ ꯀꯞꯁꯤꯜꯂꯛꯄꯗꯨꯗ ꯁꯥꯎꯕꯗ ꯃꯩ ꯍꯧꯗꯨꯅ ꯀꯞꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯈꯪꯂꯥꯎ ꯍꯦꯛꯇ ꯂꯥꯎꯏ꯫ ꯍꯩ, ꯂꯝꯆꯠ ꯅꯥꯏꯗꯕꯒꯤ ꯃꯆꯥꯁꯥ! ꯅꯈꯣꯏ ꯌꯥꯝꯅ ꯀꯞꯅꯤꯡꯕ꯭ꯔꯥ? ꯐꯨꯔꯣ ꯍꯥꯏꯕ꯭ꯔꯥ ꯅꯈꯣꯏ? ꯀꯞꯂꯛꯀꯅꯨ, ꯇꯥꯅꯤꯡꯗꯦ꯫ ꯅꯃꯥꯗꯣ ꯑꯍꯤꯡꯗ ꯆꯥꯛꯇꯥꯕ ꯌꯥꯝꯅ ꯄꯥꯝꯃꯤꯅꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤ ꯐꯥꯎꯕ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕꯁꯤꯅꯤ꯫ ꯀꯞꯀꯅꯨ, ꯇꯥꯅꯤꯡꯗꯦ꯫ ꯅꯃꯥꯗꯣ ꯍꯜꯂꯔꯣꯏꯒꯦ, ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯗꯅ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯣꯏꯔꯕꯅꯤ꯫ ꯅꯈꯣꯏꯅꯤꯁꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯆꯤꯝꯕꯥꯜ ꯑꯗꯨꯗꯒꯤ ꯏꯃꯥ ꯍꯥꯏꯅ ꯀꯧꯕ ꯌꯥꯔꯣꯏ, ꯈꯪꯂꯕ꯭ꯔꯥ? ꯊꯥꯁꯤꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯗꯣ ꯃꯩꯊꯣꯡ ꯇꯝꯅ ꯁꯤꯡꯊꯔꯛꯏ꯫ ꯏꯃꯥ, ꯑꯩꯒꯤ ꯋꯥ ꯇꯥꯕꯤꯈꯤꯗꯦ꯫ ꯑꯩꯕꯨ ꯀꯟꯕꯤꯅꯕ ꯀꯅꯥ ꯂꯩꯈꯤꯗꯦ? ꯑꯩꯒꯤꯗꯃꯛ ꯀꯅꯥꯅꯁꯨ ꯂꯦꯞꯈꯤꯗꯦ꯫ ꯅꯄꯥꯕꯨꯡꯅ ꯐꯥꯎꯕ ꯅꯃꯥ ꯑꯩꯕꯨ ꯏꯟꯊꯣꯛꯄꯤꯈꯤ, ꯇꯥꯟꯊꯣꯛ
ꯄꯤꯈꯤ ꯑꯩꯒꯤ ꯊꯃꯣꯏ ꯃꯩꯁꯥ ꯀꯅꯥꯃꯠꯇꯅ ꯈꯪꯕꯤꯈꯤꯗꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯏꯃꯥ ꯉꯁꯤꯗꯤ ꯊꯥꯁꯤꯅ ꯆꯍꯤꯆꯥ ꯀꯌꯥ ꯂꯣꯠꯇꯨꯅ ꯐꯨꯝꯗꯨꯅ ꯂꯩꯔꯛꯄ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯐꯝꯗ ꯂꯣꯏꯅ ꯁꯤꯠꯅꯅ ꯂꯤꯔꯒꯦ ꯇꯝꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔ ꯃꯥꯜꯂꯤ ꯀꯥꯏꯔꯕ ꯃꯥꯒꯤ ꯊꯃꯣꯏꯅꯤ ꯉꯁꯤꯁꯨ ꯃꯁꯦꯠ ꯇꯥꯅ ꯍꯤꯡꯂꯤꯕꯅꯤ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯆꯦꯜꯂꯨꯔꯕꯤꯅꯤ ꯍꯥꯏꯗꯨꯅ ꯅꯄꯥꯕꯨꯡꯅ ꯇꯥꯊꯤꯅ ꯑꯩꯕꯨ ꯉꯥꯡꯈꯤ ꯆꯩꯈꯤ ꯏꯃꯥ ꯁꯅꯧꯇꯣꯟ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯈꯥꯅ ꯌꯨꯝꯇꯝꯅ ꯆꯪꯂꯛꯂꯤꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯉꯤ ꯊꯥꯁꯅ ꯃꯆꯥ ꯀꯞꯂꯝꯂꯅꯤ ꯈꯟꯗꯨꯅ ꯃꯌꯨꯝꯇꯝꯅ ꯄ꯭ꯔꯕꯞ ꯆꯪꯂꯛꯄꯅꯤ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯑꯁꯥꯎꯕꯅ ꯃꯥꯡ ꯊꯥꯗꯨ ꯂꯩꯔꯝꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯊꯪꯂꯝꯕ ꯃꯈꯣꯡ ꯑꯗꯨꯁꯨ ꯁꯨꯃꯥꯡꯗꯨꯗ ꯆꯞ ꯂꯦꯞꯄꯤ ꯂꯥꯎꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯃꯐꯝ ꯑꯁꯤ ꯅꯪ ꯀꯔꯤꯒꯤ ꯂꯥꯛꯏ ꯏꯀꯥꯏꯗꯕꯤ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯈꯨꯡꯒꯨꯜ ꯑꯃꯨꯛ ꯍꯟꯅ ꯇꯥꯔꯛꯀꯅꯣ ꯃꯐꯝ ꯑꯁꯤꯒ ꯅꯪꯒ ꯃꯔꯤ ꯑꯃꯇ ꯂꯩꯅꯗ꯭ꯔꯕꯅꯤ ꯆꯠꯂꯣ ꯊꯥꯁꯅ ꯄꯥꯈꯠꯂꯤ ꯃꯄꯨꯔꯣꯏꯕꯗꯨ ꯃꯩ ꯍꯧꯒꯩ ꯁꯥꯎꯔꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯉꯤ ꯁꯅꯧꯇꯣꯟꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯆꯠꯂꯣ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯗꯅꯣ ꯃꯗꯨ ꯅꯪ ꯀꯩꯗꯧꯔꯤ ꯆꯠꯂꯣ ꯃꯐꯝ ꯑꯁꯤ ꯂꯝꯆꯠ ꯅꯥꯏꯗꯕꯒꯤ ꯂꯩꯐꯝ ꯅꯠꯇꯦ ꯆꯠꯂꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩꯒꯤ ꯋꯥꯁꯤ ꯑꯃꯨꯛꯇ ꯇꯥꯕꯤꯈꯣ ꯑꯩꯕꯨ ꯑꯗꯨꯝꯅ ꯂꯥꯟꯅ ꯂꯧꯕꯤꯈꯤꯅꯣ ꯇꯥꯅꯤꯡꯗꯦ ꯀꯅꯥꯝꯇꯒꯤ ꯋꯥ ꯑꯩ ꯍꯧꯖꯤꯛ ꯇꯥꯅꯤꯡꯗꯦ ꯅꯪ ꯆꯠꯈ꯭ꯔꯣ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯂꯩꯔꯒꯅꯣ ꯑꯩꯒꯤ ꯈꯨꯠꯇ ꯅꯪ ꯁꯤꯅꯤꯡꯗ꯭ꯔꯤꯉꯩ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯑꯩꯕꯨ ꯑꯗꯨꯝꯅ ꯂꯥꯟꯅ ꯂꯧꯕꯤꯈꯤꯒꯅꯨ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯑꯩ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯅꯠꯇꯦ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯑꯍꯤꯡꯗ ꯆꯥꯛꯇꯥꯕꯤ ꯍꯩ ꯑꯣꯛꯇꯕꯤ ꯆꯦꯜꯂꯨꯔꯕꯤ ꯅꯪꯒꯤ ꯃꯐꯝ ꯑꯃꯠꯇ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯇꯦ ꯌꯨꯝ ꯑꯁꯤꯒ ꯅꯪꯒ ꯃꯔꯤ ꯑꯃꯇ ꯂꯩꯅꯗ꯭ꯔꯕꯅꯤ ꯅꯪꯗꯤ ꯆꯦꯜꯂꯨꯔꯕꯤꯅꯤ ꯆꯦꯜꯂꯨꯔꯕꯤ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯍꯦꯛ ꯍꯦꯛ ꯀꯞꯊꯣꯛꯏ ꯊꯥꯁꯤꯅ ꯋꯥꯉꯝꯕꯅ ꯏꯃꯥ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯅꯆꯥꯒꯤ ꯏꯐꯝꯗ ꯑꯩꯒꯤ ꯄꯥꯕꯨꯡ ꯂꯩꯇꯦ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯄꯥꯅ ꯏꯃꯥ ꯏꯆꯥꯕꯨ ꯍꯟꯅ ꯌꯦꯡꯂꯛꯄ ꯅꯠꯇ꯭ꯔꯦ ꯅꯄꯥꯅ ꯅꯃꯥꯏꯕꯨ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯑꯣꯏꯅ ꯁꯥꯎꯗꯨꯅ ꯋꯥꯔꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯏꯃꯥ ꯑꯩꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯗꯤ ꯅꯄꯥꯕꯨꯡꯅ ꯈꯛ ꯇꯥꯕꯤꯈꯤꯗ꯭ꯔꯤ ꯑꯩ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯨꯄꯤ ꯑꯃ ꯅꯠꯇꯤꯌꯦ ꯏꯃꯥ ꯑꯩ ꯑꯣꯛꯇꯕꯤꯁꯨ ꯅꯠꯇꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯐꯠꯇ꯭ꯔꯕ ꯃꯤꯐꯠꯇ ꯁꯩꯔꯦꯟ ꯈꯣꯡꯕ ꯃꯥꯅ ꯑꯩꯕꯨ ꯐꯥꯗꯨꯅ ꯅꯝꯗꯨꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯄꯨꯈꯤꯕ ꯑꯩꯕꯨ ꯀꯟꯕꯤꯅꯕ ꯃꯤ ꯀꯅꯥ ꯂꯩꯈꯤꯗꯦ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯑꯩꯕꯨ ꯄꯨꯁꯤꯜꯂꯤꯕ ꯌꯨꯝ ꯑꯗꯣ ꯑꯩꯅ ꯃꯩ ꯊꯥꯈꯤ ꯅꯣꯡꯗꯤ ꯆꯨꯏ ꯃꯩꯗꯨꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯆꯥꯛꯇ ꯆꯥꯛꯈꯠꯂꯛꯈꯤ ꯆꯥꯛꯂꯕ ꯃꯩꯕꯨꯜ ꯑꯃꯅ ꯆꯥꯌꯦꯟ ꯈꯣꯝꯕꯒꯤ ꯃꯁꯥꯗ ꯇꯥꯔꯛꯈꯤ ꯆꯥꯌꯦꯟ ꯈꯣꯝꯕ ꯃꯁꯥꯗ ꯃꯩ ꯑꯗꯨꯅ ꯆꯨꯔꯦ ꯃꯍꯥꯛ ꯉꯥꯎ ꯆꯦꯜꯂꯤ ꯊꯥꯁꯅꯥꯁꯨ ꯋꯥꯈꯜ ꯄꯨꯊꯣꯛꯇꯨꯅ ꯃꯐꯝ ꯑꯃꯗ ꯆꯦꯟꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯝꯅ ꯍꯣꯠꯅꯕꯗ ꯃꯇꯝ ꯀꯌꯥ ꯑꯃ ꯆꯪꯈ꯭ꯔꯦ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯩꯅꯨꯡ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯆꯣꯡꯊꯣꯛꯂꯦ ꯁꯦꯠꯂꯤꯕ ꯃꯐꯤ ꯈꯔꯗꯤ ꯃꯩꯅ ꯆꯥꯈ꯭ꯔꯦ ꯃꯐꯝꯗꯨ ꯂꯝ ꯍꯥꯡꯅꯤ ꯊꯥꯁꯅ ꯃꯀꯣꯛ ꯏꯉꯥꯎ ꯉꯥꯎꯏ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯤ ꯑꯗꯨꯕꯨ ꯑꯃꯝꯕ ꯑꯣꯏꯕꯅ ꯃꯌꯨꯝ ꯇꯥꯕ ꯂꯝꯕꯤ ꯈꯪꯗꯅ ꯂꯝꯈꯥꯡꯗ ꯃꯍꯥꯛ ꯀꯪꯉꯥꯎꯅꯅ ꯂꯩꯈꯤ ꯌꯥꯝꯅ ꯋꯥꯅ ꯃꯍꯥꯛ ꯂꯝꯍꯥꯡ ꯑꯗꯨꯗ ꯅꯣꯡꯉꯥꯟꯕ ꯉꯥꯏꯈꯤ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯈ꯭ꯔ ꯃꯇꯨꯡꯗ ꯑꯉꯥꯟꯕ ꯃꯉꯥꯜ ꯈꯖꯤꯛ ꯍꯦꯛ ꯐꯪꯂꯛꯄꯒ ꯊꯥꯁꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯌꯨꯝꯗ ꯂꯩꯍꯧꯕ ꯃꯆꯥ ꯑꯅꯤꯕꯨ ꯎꯅꯤꯡꯕꯗ ꯉꯥꯎꯗꯨꯅ ꯆꯦꯟꯆꯠ ꯆꯠꯂꯤ ꯁꯅꯧꯇꯣꯟ ꯃꯪꯒꯣꯜꯗ ꯑꯗꯨꯝꯅ ꯂꯦꯞꯇꯨꯅ ꯉꯥꯡꯂꯝꯕꯗꯒꯤ ꯁꯨꯃꯥꯡꯗꯨꯗ ꯀꯨꯝꯊꯔꯛꯏ ꯊꯥꯁꯅ ꯃꯄꯨꯔꯣꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯏ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯀꯅꯥꯗꯅꯣ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯪꯕු ꯑꯩꯅ ꯌꯦꯡꯅꯤꯡꯒꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯆꯠꯈ꯭ꯔꯣ ꯑꯃꯨꯛ ꯍꯟꯅ ꯅꯪ ꯃꯐꯝ ꯑꯁꯤ ꯂꯥꯛꯀꯅꯣ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯑꯉꯥꯡ ꯑꯅꯤꯗꯨ ꯃꯃꯥꯕꯨ ꯎꯕꯗ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯤ ꯆꯪꯅꯤꯡ ꯃꯄꯥ ꯂꯩꯕꯗꯨꯗ ꯆꯪꯁꯤꯟꯕꯗꯤ ꯉꯝꯗ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯂꯦꯞꯄꯤ ꯊꯥꯁꯅꯥꯅ ꯍꯥꯏꯖꯩ ꯑꯩꯕꯨ ꯊꯥꯖꯕꯤꯗ꯭ꯔꯕ꯭ꯔꯥ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩꯁꯤ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯅꯪꯒꯤ ꯂꯣꯏꯅꯕꯤꯅꯤ ꯏꯆꯥ ꯑꯅꯤꯒꯤ ꯃꯃꯥꯅꯤ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯈꯣꯏ ꯄꯥꯕꯨꯡꯒꯤ ꯊꯃꯣꯏ ꯁꯣꯛꯀꯗꯕ ꯊꯕꯛ ꯇꯧꯔꯝꯕ ꯊꯣꯛꯂꯕ ꯑꯩꯕꯨ ꯍꯥꯠꯄꯤꯌꯨ ꯁꯤꯕꯒꯤ ꯆꯩꯔꯛ ꯏꯁꯥꯅ ꯌꯥꯅ ꯑꯩ ꯐꯪꯖꯒꯦ ꯇꯥꯅꯤꯡꯗꯦ ꯅꯪꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟ ꯋꯥꯍꯩꯗꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯇꯥꯗ꯭ꯔꯥ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯪ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯅꯤ ꯑꯩꯕꯨ ꯑꯁꯤ ꯌꯧꯅ ꯅꯪꯅ ꯊꯥꯖꯕꯤꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯤ ꯑꯩ ꯀꯔꯤꯁꯨ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯗꯦꯌꯦ ꯁꯅꯧꯇꯣꯟ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯁꯛꯇꯨ ꯃꯈꯥ ꯇꯥꯅ ꯃꯍꯥꯛ ꯌꯦꯡꯅꯤꯡꯗ꯭ꯔꯤ ꯃꯈꯥ ꯇꯥꯅ ꯃꯥꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯑꯗꯨꯝꯅ ꯂꯩꯕ ꯇꯥꯔꯕꯗꯤ
mahak soiduna mihat pa oiragani aduna thasna gi mangak samaduna ta paiduna laktuna hekta illi thasna leimai de longda toi sak tribe ni kaidbi mafam asida nang amuk han lakano aigi punsida nangi wari loiram chakro angang ani du yengba ngamtraduna phanchong thaduna sensile sanauton masani du phana bu hotnai masanu pa to madumadi makhutuna phare wangamba mamagi masada nomduna ima hawalo ayamna kire sid leiba bubu khoi to oda sasi ima ayam kire thamoi masak khangna angau bu kondo parin sakhi oi miya mamangda punsi lepul sem khraba mabu magi thamoi bu adu yogna masak khangbi trabada thasana upai leitre wahai amata hairamda masanu pa du pamduna mamittana pirangna pumthum thum mafam adudagi satki wangle mana makhong makhutu thinduna mamabu kawi mabu sulake haina kana hairi sanauton masanu pa gi makhut aduda jena paiduna phari khanghaude niklap tawba khonjel amna kaurei thasana mama masa makhoi anidu ngakpa maphawna mamai sat leithoi imungduda leptu leiramliu misaktu ui thasana tingak yegi mabu kauna leplamliba nupa adudi adei kana nate arum hauduna mangoldi hibhauba makhoi marang yamna soma nupa aduni mana amukha thasana ai nangina uruiba sanau toni ha swailawi koktagi ton hauba tu sungki masiman adudana makhut namen nangbo ai busa khangdrabar nangbo ai nangi matam mamagi punsi khumloi aduni ni jumlakli mahak adu oirakli asum magi matam amagi punsi ki khumloi do makoi babong hairaga sangsili magi matau du yenglaga karino makoi babong gi oiramli matau asibo samkoi ga mata kakchabro karigino sumna angau amagi matau da leiba karina ning thumda leirabagi wagambasu mapama masak khangli babong nasada babongbu masak khanglutri namana sa muk thingnaba ayamna ungaire namana sa na koi anigi khungulsu ipana tirakpa koirabani ngasidi simbibu mapu mahakna thausanbiri namana sa nibu amuk uba phangjabase ipa peli ai sirabasu yare haide makhoi babong aiso nongmatang oirabasu makhoi babonggi saktam taibangda imitsina uba phangjagi haiduna asum numit khudingi simbibu mapu mahaki mafamdan isaribani makhoi babong isa tomba kadaida lai thasana nangi na sa tomado aikoi namakpu thadokduna chatkre ha karino haribasi makhoi babong karamna no hayo kanba ngamdaba laina amana isagi wai semtuna pubikre karino haribasi mo imagi pango imagi tomba imadi peneda nang imabu arauduna chatparani imagi tomba isa kainabagi maisakna aigi punsi angaubu oiki urabra aigi samna koi ai angaubu gumna lelene yumda leitaba kuire namana sana koi anigi khongulsu leirakpa kuire sada thaktaba tumdabana haksang asisu yadre narang numit chupa amasu isa pumba nongna sotpagi kan laihau hawi ngarang numidang athengbada aina nong tuba sanglambado yum asidani thasana nasai ayuk oiramba mataudu wakal tadai wangambana ausiti babo imaga nachaiga puna yum asid leirasi chatbikrano thasana na tapna makhoi babo ai bahusik phamu arau iribra ai tumbana din thasana haksang asi wamaladuna imit anise chejet usilag ai hippani nangna sasti libu wari adu tarraga nangasi aina lana nauduna pirairuba aigi thasnani haiba khanglakduna ai imung sida changlakibani makhoi phabo aina nangmu silurabini haiduna khalre isa tomaduna ima haina kamlakpa kana aina silurabi namani nama panba yaroi haiduna saiki ngaki sai thaki ngasidi ai ningamlaktre ai yawna ningamlaktre yare si makhoi phabo pumnamak haukraba warini
ꯅꯁꯥꯗ ꯌꯥꯝꯅ ꯁꯣꯛꯆꯤꯟꯅ ꯎꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯌꯨ ꯑꯩ ꯆꯥꯅꯕ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯊꯧꯔꯥꯡꯂꯛꯀꯦ ꯄꯥꯕꯨꯡ ꯐꯃꯨꯡꯗ ꯑꯣꯏꯅ ꯄꯣꯊꯥꯁꯤꯔꯥ ꯃꯤꯀꯨꯞꯁꯤꯗ ꯁꯅꯥꯎꯇꯣꯟ ꯂꯣꯛ ꯈꯥꯡꯈꯨ ꯈꯨꯔꯛꯏ ꯐꯤꯕꯝ ꯑꯃ ꯇꯥꯗꯅ ꯈꯨꯔꯛꯏ ꯁꯨꯛꯂꯦꯞ ꯍꯦꯛ ꯂꯦꯞꯇꯅ ꯈꯨꯔꯛꯏ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯄꯥꯈꯠꯂꯤ ꯄꯥꯕꯨꯡ ꯂꯣꯛ ꯈꯨꯕꯗꯨꯅ ꯍꯦꯟꯃꯟꯈꯤꯕꯅ ꯏ ꯐꯥꯎꯕ ꯌꯥꯎꯔꯦ ꯁꯅꯥꯎꯇꯣꯟ 마기 분시 로이람다이 미급 여우락리 사다 탁드나 둥든 렐라키바 눅사 마락다 먹고이 셋셋 농락다 먹고이 셋셋 솔라바 마기 학상도 미급 아시다 로이나 텐도락리 로 쿠람바두다기 마굿 아두나 마타박다 탐두나 리마이다 하이탁시 타스나 바깥바나 로이 마코이 파봉 세 탑나 아두부 사다우톤 야락트리 록도 아tat 아캄 레이트나 쿠바 야바 쿠람나가 Mama masa makoy anida haipete yenglam wadi mata ngangda mangakto lemay da hai thakri mikupto pungsiksikri thasna khonje namada makoy pabuk karina makoy pabuk na kauri mama tawasibo karino ay gimik tuhalli mama tawse makoy pabuk se hogatlo se mitpango Ako'y pabong! Ay bukanada sinamirambage! Ay naasukoy na! Nang mamugtang husarabadi ay ito na nga'y sarak na tugimayro! Nang nangasipam na unlibase! Nang gimataw siya yung magamdiye! Se! Hawgat no! Ay nagkauribase tatramro! Se! Amugtaw ka no! Ako'y pabong! Pabong, ako lang. Nasagap ko na lagi si Pabong. Ako lang, Pabong. Nasanong si Jama, Pabong. Kape. Tamoy sok na kape. Wangamba so kape. Si Jama Madi na dumagsikri. Hagsanga doon na tuminayatari. Mamamasama ko'y anidi matamoy sok na pinagkapsari. Sanaukton, ngasidi magi aroy mikup haibdo oikri. Adubo, punsi aroy matamda mahak na lana law kiba magi nabi adumadi tamoy sing na ngakpirami.